Welcome back mayam. Ngasidi yamna nungayba Philippines ki romantic drama film ama explain tawjage. Maming na She is Dating the Gangster. Yamna phau hiba cinema amani. Yamna su nungaybani loi pho yengbiu. Wari ase haujarage. Hawada Kenji Delos ka wono pa ama ui. Masida mase magi mamanaba lukhongbagi speech pirami. Maduga somdana magi machanupa Kenneth Delos to nupi amaga make out toromi. Matangda nupi dugi mapuduna urami. Madudagi Kenneth to mapamdai chenthori. Ahanduna tanarapada Keneto mogi celebration mafamdui cake to tusalami madu orasu Keneta masida tawribase man to salibse karisma waloramde hawa sadabi mafamdui tholopada mapaduna laaga machana paduda nang sumana kai tawrino na hangami nangi problem se kaino nang kai paungge maduda machana pa Kenena khumai nang kai ai laktagi lamna chachibano ai nakadum leiribano Kenet ki mama se mana angang oringa da sikare madudagi mapaga moni kitang lebinabani aduda mapaduna hari nama ek si hibaga nang se yam nang opsanare hanaga sumana adre masana paduna ai nanga lemna ningde aisu masi hibuda siramadi nungaga dawni haram madu tawada mapado yamna nungairamde aduga masana paduda aina kari lan khagena hangami Kenetuna Ethina aise kanano aduda mapaduna Ethina aibu kanano nang namaro Ethina aise amasisu Ethina kawi aduda Kenetuna nate Ethina aise atopa nupi dini ke Ethina harise Kenet ki wakhanda mai mama amadi mabu mapasina yamna nungsibudo yogde na khanbagini mapadana machanapa nungsibudo yam kana thimami ai noibu yamna nungsina hairami maduda Kenetuna khumai hoi khangi nang nongla tawuda ana kyam nungsi abisa ekhoisu ubo phangi na hairami maduna ni nangi nungsiba khona ubo phangiribase aduda nangi mai muhuta nangona sirambade kayada nungagani su hairami maduga Kenet chaki hauji mathangi numit amada mai mapa Kenji do flight tongaga chatkadawodo madugi flight to khaire na news ta phangami plane crash tawodo loina di siramde ahing makhradi yawrami ahing mamaraktuda mapado yawbra haidana airport ta check tawala ami maduda keli kawa nupi amasu list ta yengbala ami maduda Kenet ki maningda leibuda changsange tawuda Kenetuna line da lepuga leiyuna hairami keli do manungda changba yadabadagi malo sauning mandana yam kana lauri maduga kapsanari ai pado ka sitoroi ka so moi haidana mana kapadagi media mayamdo magondo ansalaga nangi babado pensa yawbra na hangami maduda keliduna hoi yawbuni hai maming do kai kaugena media mayamdo na hangami maming do Kenji Delos hairami madu tabda Keneto ngami Kenetuna kariba madudi aigi pani aduga aisna Kenji Delos ki amata pokchaba machanu pani hairami keliduna nate ai mai machanu pini aduga Kenetuna ai mai machanu pani nangla ten hairami keliduna ai su mai machanu pini hairami maduda moi airport da thabak tawa mi ama changai aduga keithorage na hangami reporter duna okhoni se machim launi maduga ngasi hakta khangi bini so harami airport ki no paduna madudagi Kenneth Delos se kanano hangami Kenneth Delos tuna aini na khumei madudagi keli duna photo ma puthori mapaga bi amaga thaina photo ka khudagi madu photo do yengaga Kenneth tuna mai mapani na harami maduga bi amaduna nangina mara hangbada masidi ai manate na khumei keli duna bi dudi mai mamani harami maduda airport ki no paduna nang na pasidi nangdi nang na pa mali ado nupi do keli dura nang na nama mali na harami asina takodi nakoni se china nauni aduga contact number piramo kai ngbo information kha phangba tarakadi adum pau pirake harami keli duna my number du supi ge toromi madubo officer duna pasi contact taw se mi ama khata da contact taw ya gani harami officer do chakraba matungda Kenena nupi duda mapaduga photo ka minari ban nupi do kanano hangami aduda keliduna hari kaigumba hojiki officer na pau pirak pasing do nang angonda so harakani na promise taw madu oraga de ai haige na harami madu do Kenena yaramde maduda gi keliduna phare nang so angonda harakano aisu nangonda hairo na harami madu harakpodegi madu khangning bagi nupi duna haibo yarami makhoni do phamaga wari sanabada hojiki do aigi imanate aigi auntie ni mamina Ethina kawi harami masigi Ethina sini Kenena mapada mamangda hanghibudo aduga Kenneth ki mamagi mamina Ethina Abigail kawi madudagi mana nahaori ye wari liba holi Ethina Dijon college ki first day nimita malakpada mai mamanabi sarana korami mamanabi dugi manakta jangsan bada school dugi geng party khara laaga magonda inthurami mado songning mandana chaigena jangsalami madu sarado laaga thamami matangduda moi geng dugi leader Kenji masisina Kenneth ki mapaduni mase yamna masak phajai handsome oi madu ubada Ethina do maya karaga yengami Kenji ske thor lakpodo Ethina mamangda lepudo da handok na harami handok tabadagi Ethina do turami turaga leibudo kasu hanatuna yengamdabi mado chaki maduda Ethina duna sauraga Kenji da larik lagami Kenji duna mamai le thorokoda Ethina duna gangster
Madu oiba tarasu Kenji do wa amata ngangdana mai gang party sindua tumina chaki somda mo ngasai sinduda kinetuna kariba aigi bababu gangster haiba mabu gangster ana ngami keliduna hoi mani maja hana gangster ni mayamna mase kinabani maje hana lam henba mini magi lam henba do aigi Ethina anti duna sendok pi kibani aduga makoni do thaina nuksinarambani madu tabada kineto yamna sawroga hotki matangduda airport gi call ai aduga kineto airport ta chatke tawami aduda keliduna nangi baba Kenji duga aigi anti Ethina ga kuna handaba yade harami kenena yaramde maduda keliduna harami aigi anti Ethina se heart disease nai maduna mana siramda da harau nuaina sikido madu pami harami maduda kenetuna kariba nangi se am serious ta hairibra aigi bababu nupi amaga una nabai damakta aina da sillaga mateng panga una hankadaba keliduna adu tuan ba topa nupi nate mado nangi dedigi nangi babagi hamna nuksijaba nupini madu nuksiba nate haraga sawroga chakhi mapaja hingi hospital da lay habse pauta badagi madu chake tawami flight ta chake tawani madubu flight ticket to full oibadagi bus ta chatna ba tawami maduda kelidu su bus ta yarami makoni phamina bada kelido yamna sai hadana thonau dagi matajuda phongena harami maduda kinetuna yaramde yada badagi keliduna phare adudi haraga haugallaga kenet ki mathakta phamami madai kineto handoaga kelido thonau gi matai da phamalami madai hoji keliduna hori do makha tare nangi baba Kenji ga aigi anti Ethina se nangi nama Ethina do madai kutham dagi thingna kibni tungsina kibni madu tabda kineto amnangami hoji amu wari do makha tarage maduda mapa Kenji duna Ethina Abigail se yangami makoni je hana nungsinarami madubu kai maram deino sauna budagi makoni break up taw kibani Kenji na Abigail do yamna nungsijai maduna ma break up taw do pamde matam khudi makta su mana miss tawroga lay madudagi mana message ama tharami madugi message tuna Ethina Abigail da yawdabida Ethina Dijon da yaromi maduda ai nanga break up taw pamde ai nang yamna miss taw isu harami Ethina Dijon duna siu kanano auna sumai do message to na thare isibo na chawningami mabana biduna nangi number do soidana tharapoda nangoda lakpo rongani na harami maduda thidana duna nate mana thare bise soidana tharapo nate aiki mingsu khangi na harami message to na tharapodagi nupase kanano khangdong bagi una se na harami una se haiba mfamduda laami maduda mai mamanabi amadi mai boyfriend su yawami ul sanaraga leringa duda Kenji do laami aduga ul sanaraga leiba mising do loina chatkharo na harami aduga Ethina gi bag leiri budo langkhairami madudagi Ethina duna saroga masi da mafam sida nang naming tharaga thambra na ngam sara duna nang kai gi hining batari makhon sidagi thuna chalase na puroga lam moi chakhibdagi Kenji do pulduda phamaga lerami maduda moido nakana mada sanage tawami maduda Ethina duna yengo maase on sanu sanade phamaga lena sawraga Kenji gi manakta changsalami mamana ba mana paim rakta changsaluno maase broken hani harami Ethina duna mabu nupi koi bro na hang mamana baduna oi koi bani madusu school sigi kwade phajaba nupi do mana korambani positive break up tawkre na harami maduda Ethina duna mana soiduna pataba behavior ulangani madutugi kaina borangani harami maduda nupadun hari natte Kenji di gentleman ni yamna phabani mana nuksijaba nupi do mana queen gi tapta maharani gi tapta thambani maduga nupi du gi mingduga nangi minggaru samanai maso Ethina kawina harami kaina khiba taraga so Kenji na nupi do ngasi phausu nuksiri bani mokoni kaina khibse tha mari phare harami atopa nupi da hanna su yengdamni harami aduga mana masam kaktribse kaigino khangbra mana Ethina se mai punsida muka hanjalakri phawma masam ka oi hedana kaktribani harami aduga mana ngasi da laga phami base Ethina lakane na ngairi bani swarami madudagi Ethina amadi saraduna ngasai mise thana khido adudo Kenji ora moidra na hangam matangda atopa gang party ama laga Kenji da khanaba horami madubo Kenji da tumina phamaga moiduda hanna ngai onsalamde gangster dana Kenji da nangi Ethina da chungla la oina so harami madu harakpada Ethina do gyantari mangoda mise thare bido atekana asnati Kenji na tharakpani maramakta Kenji na Ethina do niamna nungsina BB su kawani mise studa su BB do yawi atopa gangster dana chalo habato yaramde yaraktabadagi gangster dana Kenji do purami kubo tarasu man makuto halamde mana phami base atei kari gisante magi mana nusijaba Ethina gi yamna favorite oiba sitni sita phamaga Kenji na sanabdo yingjabani Kenji na Ethina do sudana lakane na dum phamaga leibani madu ubada Ethina na Kenji gi mong matawdo ubada yamna nungai biramde mathang sinna class manungda Ethina na Kenji da yengaga Kenji na message thari base mana magi Ethina do nati engondani na mado haidong ngami khangani ngami haigena tryam toromi madubo Kenji na yengthropada mado kiamna sukirami mana dum yengakpado Kenji na chingnarami madudagi mana ngasai message thabdo kanano haidana call toroga yengami madu yengbada Ethina do huziki nupi se oirami madu khangmadagi Kenji na Ethina da kiss toromi
ꯃꯗꯨꯗꯅ ꯁꯣꯝꯗ ꯕꯁ ꯃꯅꯨꯡꯗ ꯀꯦꯂꯤꯗꯣ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯔꯝꯃꯤ ꯃꯥꯒꯤ ꯑꯟꯇꯤꯒꯤ ꯐꯥꯔꯁ ꯀꯤꯁꯅꯤ ꯍꯥꯏꯔꯝꯃꯤ ꯀꯦꯅꯦꯠꯇꯨꯅ ꯀꯃꯥꯏꯅ ꯃꯥꯒꯤ ꯃꯃꯥꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯦꯟꯊꯤꯅꯥꯗꯨꯅ ꯐꯪꯉꯝꯃꯤꯅꯣꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯀꯦꯂꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯣ ꯃꯥꯒꯤ ꯑꯟꯇꯤ ꯑꯦꯟꯊꯤꯅꯥꯒꯤ ꯑꯁꯦꯡꯕ ꯐꯣꯟ ꯅꯝꯕꯔꯅꯤ ꯃꯗꯨꯕꯨ ꯀꯦꯟꯖꯤ ꯑꯃꯗꯤ ꯅꯪꯒꯤ ꯅꯃꯥ ꯑꯦꯟꯊꯤꯅꯥꯗꯣ ꯀꯥꯏꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯝꯕꯔ ꯑꯃ ꯁꯤꯟꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨ ꯅꯝꯕꯔꯗꯣ ꯊꯤꯕ ꯃꯇꯝꯗ ꯃꯥꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯗꯅ ꯍꯧꯖꯤꯛꯀꯤ ꯑꯦꯊꯤꯅꯥ ꯃꯥꯒꯤ ꯑꯟꯇꯤ ꯑꯦꯊꯤꯅꯥꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯣꯏꯅ ꯄꯤꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯀꯦꯅꯦꯠꯇꯨꯅ ꯁ꯭ꯇꯨꯄꯤꯠ ꯍꯥꯏꯅ ꯈꯨꯝꯃꯛꯏ ꯀꯦꯂꯤꯗꯨꯅ ꯀꯔꯤ ꯁ꯭ꯇꯨꯄꯤꯠ ꯃꯗꯨ ꯁ꯭ꯇꯨꯄꯤꯠ ꯅꯠꯇꯦ ꯃꯈꯣꯏꯅꯤꯗꯣ ꯊꯦꯡꯅꯧ ꯍꯥꯏꯗꯅ ꯂꯥꯏꯕꯛꯇ ꯇꯝꯃꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯗ꯭ꯔꯥꯅ ꯍꯥꯏꯔꯝꯃꯤ ꯀꯦꯅꯦꯠꯇꯨꯅ ꯁꯥꯎꯔꯒ ꯀꯔꯤ ꯔꯣꯃꯥꯟꯇꯤꯛꯅꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯃꯥ ꯑꯦꯊꯤꯅꯥꯗꯨꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅ ꯍꯥꯏꯔꯝꯃꯤ ꯀꯦꯂꯤꯗꯨꯅ ꯃꯥꯒꯤ ꯑꯟꯇꯤ ꯑꯦꯊꯤꯅꯥꯗꯣ ꯌꯥꯝꯅ ꯋꯥꯖꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯦꯅꯦꯠꯇꯨꯅ ꯅꯪ ꯑꯟꯇꯤꯕꯨ ꯀꯔꯤꯗ ꯋꯥꯗꯨꯅꯣ ꯀꯩꯗꯧꯕꯒꯤ ꯋꯥꯗꯨꯅꯣ ꯍꯥꯏꯔꯝꯃꯤ ꯀꯦꯂꯤꯗꯨꯅ ꯃꯥꯅ ꯀꯤꯁ ꯇꯧꯔꯤꯕꯗꯣ ꯅꯪ ꯃꯔꯝ ꯈꯪꯉꯕꯅ ꯍꯪꯉꯝꯃꯤ ꯑꯗꯨꯒ ꯃꯣꯏ ꯍꯥꯟꯅꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏ ꯁꯣꯝꯗ ꯀꯦꯟꯖꯤꯗꯨꯅ ꯃꯉꯣꯟꯗ ꯀꯤꯁ ꯇꯧꯔꯛꯄꯗꯣ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯀꯦꯟꯖꯤꯅ ꯍꯪꯉꯝꯃꯤ ꯑꯦꯊꯤꯅꯥ ꯀꯥꯏ ꯆꯠꯈ꯭ꯔꯦꯅ ꯃꯗꯨꯗ ꯑꯦꯊꯤꯅꯥꯗꯨꯅ ꯑꯩ ꯑꯦꯊꯤꯅꯥꯅꯤ ꯍꯪꯉꯝꯃꯤ ꯅꯪ ꯑꯦꯊꯤꯅꯥ ꯅꯠꯇꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯑꯦꯊꯤꯅꯥꯗꯣ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯑꯦꯊꯤꯅꯥ ꯑꯃ ꯆꯠꯂꯒ ꯂꯩꯕꯗꯣ ꯎꯔꯝꯃꯤ ꯒꯦꯟꯖꯤꯅ ꯃꯗꯨ ꯑꯦꯊꯤꯅꯥꯗꯣ ꯂꯥꯛꯄꯗꯣ ꯎꯈꯤꯕꯒꯤꯅꯤ ꯃꯥꯅ ꯀꯤꯁ ꯇꯧꯔꯤꯕꯁꯦ ꯃꯥꯅ ꯅꯨꯄꯤ ꯑꯃꯒ ꯂꯩꯕꯗ ꯀꯜꯂꯛꯅꯕꯅꯤ ꯇꯧꯔꯤꯁꯦ ꯃꯗꯨꯗꯒꯤ ꯑꯦꯊꯤꯅꯥ ꯑꯦꯕꯤꯒꯦꯜꯗꯣ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯦꯟꯖꯤꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯦꯊꯤꯅꯥ ꯗꯤꯖꯣꯟꯗꯨꯗ ꯅꯪ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯁꯥꯎꯑꯣꯅ ꯍꯥꯏꯔꯝꯃꯤ ꯑꯦꯊꯤꯅꯥ ꯑꯦꯕꯤꯒꯦꯜꯗꯨꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯦ ꯀꯜꯂꯛꯄꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯅꯕꯅꯤ ꯃꯗꯨꯕꯨ ꯑꯍꯥꯟꯕꯗ ꯑꯦꯊꯤꯅꯥ ꯗꯤꯖꯣꯟꯗꯨꯅ ꯌꯥꯔꯝꯗꯦ ꯌꯥꯗ꯭ꯔꯒꯁꯨ ꯒꯦꯟꯖꯤꯗꯨꯅ ꯌꯥꯗꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯌꯨꯝꯗ ꯑꯦꯊꯤꯅꯥꯗꯣ ꯍꯤꯞꯄꯒ ꯂꯩꯔꯤꯉꯩꯗꯨꯗ ꯃꯥꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯂꯥꯛꯑꯒ ꯆꯦꯆꯦ ꯃꯈꯥꯗ ꯅꯪ ꯎꯅꯕ ꯃꯤ ꯂꯥꯛꯑꯦꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯦꯊꯤꯅꯥꯗꯨꯅ ꯀꯅꯥ ꯎꯅꯕ ꯂꯥꯛꯏꯅꯣꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯃꯧꯄꯥ ꯅꯨꯄꯥꯗꯨꯅ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯗꯣ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯃꯥꯁꯦ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯇꯦ ꯊꯣꯛꯂꯛꯑꯒ ꯌꯦꯡꯕꯗꯗꯤ ꯃꯄꯥꯟꯗ ꯀꯦꯟꯖꯤꯗꯣ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯁꯤꯡꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯑꯦꯊꯤꯅꯥꯗꯣ ꯐꯤꯡꯉꯤ ꯆꯦꯟꯊꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗꯨꯗ ꯃꯁꯤ ꯒꯦꯟꯖꯤꯗꯣ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯝꯗꯥꯏꯗ ꯃꯄꯥꯗꯨꯅ ꯑꯩ ꯈꯪꯉꯤ ꯃꯥꯁꯦ ꯒꯦꯟꯖꯤꯅ ꯃꯃꯥꯡꯗ ꯂꯣꯏꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯈ꯭ꯔꯕꯅꯤ ꯃꯥꯁꯦ ꯑꯦꯊꯤꯅꯥꯗꯨꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯃꯥꯡꯗꯨꯗ ꯑꯩ ꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯃꯉꯣꯟꯗ ꯌꯥꯏꯌꯦꯅ ꯍꯥꯏꯗ꯭ꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯄꯨꯡ ꯃꯌꯥꯝ ꯂꯩꯔꯤꯁꯤꯡꯗꯣ ꯅꯣꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅꯤꯁꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯅꯇꯩ ꯅꯅꯥꯎ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯔꯅꯤ ꯂꯩꯔꯒ ꯅꯈꯣꯏꯅꯤꯁꯦ ꯁꯣꯏꯗꯅ ꯌꯥꯅꯔꯛꯀꯅꯤꯅ ꯍꯥꯏꯔꯝꯃꯤ ꯁꯥꯎꯅꯔꯒ ꯑꯣꯏꯅꯔꯒ ꯂꯩꯕ ꯃꯥꯟꯕꯒꯤꯅꯤ ꯃꯊꯪ ꯁꯤꯟꯗꯅ ꯑꯦꯊꯤꯅꯥꯗꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯁꯥꯔꯥꯗꯨꯗ ꯑꯩ ꯃꯥꯕꯨ ꯀꯤꯔꯒ ꯑꯩ ꯃꯉꯣꯟꯗ ꯌꯥꯒꯗ꯭ꯔꯥ ꯃꯗꯨ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯑꯣꯏ ꯑꯩ ꯃꯥꯕꯨ ꯁꯨꯡꯀꯤ ꯀꯤꯗꯦ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡꯗꯨꯗ ꯀꯦꯟꯖꯤꯒꯤ ꯃꯃꯥꯟꯅꯕ ꯂꯥꯛꯑꯒ ꯑꯦꯊꯤꯅꯥꯗꯨꯗ ꯍꯥꯏꯌꯦꯅ ꯀꯧꯔꯝꯃꯤ ꯑꯗꯨꯗ ꯑꯦꯊꯤꯅꯥꯒ ꯁꯥꯔꯥꯗꯣ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯕꯗ ꯎꯁꯟꯕꯗꯣ ꯀꯦꯟꯖꯤꯅ ꯉꯥꯛꯄꯤꯔꯝꯃꯤ ꯃꯥꯒꯤ ꯈꯣꯡꯎꯞꯇꯣ ꯀꯤꯔꯒ ꯂꯩꯔꯝꯃꯤ ꯀꯦꯟꯖꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯥꯒꯤ ꯈꯣꯡꯎꯞ ꯃꯔꯤꯗꯣ ꯀꯤꯁꯟꯕꯅꯤ ꯑꯗꯨꯒ ꯀꯦꯟꯖꯤꯗꯨꯅ ꯑꯦꯊꯤꯅꯥꯗ ꯅꯪ ꯌꯥꯔꯕꯅ ꯍꯪꯉꯝꯃꯤ ꯑꯦꯊꯤꯅꯥꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝꯗꯨꯗꯒꯤ ꯑꯦꯊꯤꯅꯥꯗ ꯃꯥꯒꯤ ꯈꯣꯡꯎꯞ ꯃꯔꯤ ꯀꯤꯁꯜꯂ ꯂꯩꯗꯣ ꯂꯧꯊꯣꯛꯇꯕꯤꯗ ꯃꯗꯨꯗꯒꯤ ꯆꯠꯂꯝꯃꯤ ꯇꯠ ꯍꯥꯏꯅ ꯌꯥꯝ ꯀꯤꯞ ꯑꯣꯏꯅ ꯆꯠꯂꯝꯃꯤ ꯃꯊꯪ ꯅꯨꯃꯤꯠꯇꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯕꯣꯠꯇꯨꯗ ꯑꯦꯊꯤꯅꯥ ꯂꯚ ꯀꯦꯟꯖꯤ ꯍꯥꯏꯅ ꯏꯔꯝꯃꯤ ꯃꯌꯥꯝꯗꯣ ꯅꯣꯛꯄꯗꯣ ꯑꯦꯊꯤꯅꯥꯅ ꯁꯥꯎꯔꯒ ꯌꯦꯡꯉꯝꯃꯤ ꯃꯇꯥꯡꯗꯨꯗ ꯀꯦꯟꯖꯤꯁꯨ ꯂꯥꯛꯑꯝꯃꯤ ꯀꯦꯟꯖꯤꯅ ꯑꯦꯊꯤꯅꯥꯗ ꯃꯁꯤ ꯑꯁꯦꯡꯕꯩꯔꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯑꯦꯊꯤꯅꯥꯅ ꯅꯠꯇꯦ ꯍꯥꯏꯔꯒ ꯕꯣꯠꯇꯣ ꯑꯃꯨꯛ ꯊꯠꯄ ꯍꯧꯔꯝꯃꯤ ꯃꯊꯪ ꯅꯨꯃꯤꯠꯇꯅ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯇꯝꯗ ꯀꯦꯟꯖꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯎꯕꯗꯒꯤ ꯑꯦꯊꯤꯅꯥꯗꯣ ꯆꯦꯜꯂꯝꯃꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯦꯊꯤꯅꯥ ꯆꯦꯟꯈꯤꯕꯗꯣ ꯆꯦꯟꯒꯅꯣ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯂꯪꯉꯝꯃꯤ ꯂꯥꯏꯔꯤꯛ ꯂꯪꯕꯗꯣ ꯑꯣꯖꯥ ꯑꯃꯗ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯑꯣꯖꯥꯗꯨꯅ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯂꯪꯉꯤꯗꯣ ꯀꯅꯥꯅꯣ ꯍꯪꯉꯝꯃꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯑꯦꯊꯤꯅꯥꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯣꯖꯥꯗꯨꯅ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯃꯤꯗꯨꯗ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛ ꯂꯪꯉꯛꯏꯕꯗꯣ ꯀꯅꯥꯅꯣꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯃꯅꯤꯡꯗꯒꯤ ꯀꯦꯟꯖꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯍꯪꯉꯤꯕ ꯃꯤꯁꯤꯡꯗꯣ ꯀꯤꯍꯜꯂꯒ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛ ꯂꯪꯉꯤꯕꯗꯣ ꯑꯦꯊꯤꯅꯥꯅ ꯂꯪꯕꯅꯤꯅ ꯍꯥꯏꯍꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯑꯣꯖꯥꯗꯨꯅ ꯑꯦꯊꯤꯅꯥꯁꯦ ꯄꯅꯤꯁꯃꯦꯟ ꯑꯃ ꯄꯤꯕ ꯑꯣꯏꯅ ꯃꯣꯏ ꯋꯥꯜꯗ ꯌꯦꯛꯁꯜꯂ ꯂꯩꯕꯗ ꯁꯦꯡꯗꯣꯛꯍꯜꯂꯝꯃꯤ ꯃꯇꯥꯡꯗꯨꯗꯁꯨ ꯑꯃꯨꯛꯀ ꯀꯦꯟꯖꯤ ꯑꯃꯗꯤ ꯃꯥꯒꯤ ꯒꯦꯡꯗꯣ ꯂꯥꯛꯑꯝꯃꯤ ꯃꯗꯨꯗ ꯀꯦꯟꯖꯤꯗꯨꯅ ꯅꯪ ꯌꯥꯔꯕꯅ ꯍꯪꯉꯝꯃꯤ ꯑꯦꯊꯤꯅꯥꯅ ꯀꯩꯝꯇ ꯈꯨꯝꯃꯛꯇꯕꯗꯨꯗ ꯃꯣꯏꯁꯤꯡꯗ ꯋꯥꯜꯗꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯌꯦꯛꯁꯤꯟꯕ ꯍꯧꯔꯝꯃꯤ ꯑꯦꯊꯤꯅꯥꯗꯨꯅ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯁꯨꯡꯌꯥ ꯌꯥꯔꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯉꯣꯟꯗ ꯐꯖꯅ ꯍꯥꯏꯔꯐꯥꯎꯗ ꯅꯪ ꯑꯩꯉꯣꯟꯗ ꯕꯨꯂꯤ ꯇꯧꯔꯒ ꯌꯦꯠꯂꯤꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯊꯤꯅꯥꯗꯨꯅ ꯅꯪꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯗꯨꯝꯕ ꯕꯤꯍꯦꯚꯤꯌꯔꯗꯨꯅ ꯃꯥꯅ ꯄꯥꯝꯗꯕ ꯑꯣꯏꯔꯝꯒꯅꯤ ꯋꯥꯜꯗꯣ ꯁꯦꯡꯇꯣꯛꯑꯒ ꯃꯥ ꯋꯥ ꯉꯥꯡꯕ ꯑꯗꯨꯝ ꯂꯦꯞꯄꯝꯗꯦ ꯑꯗꯨꯝ ꯀꯦꯟꯖꯤꯗꯨꯗ ꯌꯥꯝꯅ ꯆꯩꯔꯝꯃꯤ ꯃꯗꯨꯒꯨꯝꯕ ꯃꯇꯥꯡꯗꯨꯗ ꯀꯦꯟꯖꯤꯗꯨꯗꯤ ꯆꯠꯂꯝꯃꯤ ꯁꯥꯔꯥꯗꯣ ꯂꯥꯛꯑꯒ ꯃꯥꯅ ꯉꯥꯡꯉ ꯂꯩꯕꯗꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯅꯪ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣꯅ ꯍꯪꯉꯝꯃꯤ ꯃꯊꯪ ꯅꯨꯃꯤꯠꯇꯅ ꯀꯣꯔꯤꯗꯣꯔꯗ ꯀꯦꯟꯖꯤꯗꯣ ꯔꯣꯁ ꯑꯃ ꯄꯥꯏꯔꯒ ꯂꯩꯔꯝꯃꯤ ꯑꯦꯊꯤꯅꯥꯅ ꯎꯕꯗ ꯉꯁꯤꯁꯨ ꯑꯃꯨꯛꯀ ꯃꯉꯣꯟꯗ ꯕꯨꯂꯤ ꯇꯧꯗꯣꯏꯅꯤꯅ ꯈꯜꯂꯝꯃꯤ ꯔꯣꯁꯇꯣ ꯑꯦꯊꯤꯅꯥ ꯑꯦꯕꯤꯒꯦꯜ ꯊꯣꯛꯂꯛꯄꯗ ꯔꯣꯁꯇ ꯄꯤꯔꯝꯃꯤ ꯃꯗꯨꯕꯨ ꯑꯦꯊꯤꯅꯥ ꯑꯦꯕꯤꯒꯦꯜꯗꯨꯅ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯁꯜꯂꯝꯃꯒ ꯆꯠꯈꯤ ꯀꯦꯟꯖꯤꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯥꯝꯅ ꯑꯞꯁꯦꯠ ꯑꯣꯏꯔꯒ ꯆꯠꯈꯤ ꯃꯗꯨ ꯎꯕꯗ ꯑꯦꯊꯤꯅꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯝꯗꯦ ꯃꯗꯨꯗꯒꯤ ꯀꯦꯟꯖꯤꯗꯣ ꯁꯨꯁꯥꯏꯠ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯕꯤꯜꯗꯤꯡ ꯃꯊꯛꯇꯨꯗ ꯂꯦꯞꯄ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯦꯊꯤꯅꯥꯗꯨꯅ ꯀꯦꯟꯖꯤ ꯅꯪ ꯉꯥꯎꯔꯕꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯕꯤꯜꯗꯤꯡ ꯃꯊꯛꯇꯒꯤ ꯆꯣꯡꯊꯒꯅꯤ ꯍꯥꯏꯗꯣ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯛꯑꯕꯗ ꯅꯈꯣꯡ
ꯃꯈꯨꯠ ꯈꯥ ꯇꯦꯛꯀꯅꯤ ꯁꯤꯗꯤ ꯁꯤꯔꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯥꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯌꯥꯝꯅ ꯉꯛꯑꯒ ꯑꯦꯊꯤꯅꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣꯅ ꯍꯪꯉꯝꯃꯤ ꯃꯇꯥꯡꯗꯨꯗ ꯑꯦꯊꯤꯅꯥ ꯑꯦꯕꯤꯒꯦꯜꯗꯨꯁꯨ ꯂꯥꯛꯑꯝꯃꯤ ꯀꯦꯟꯖꯤꯅ ꯃꯊꯛꯇꯒꯤ ꯂꯥꯎꯔꯛꯏ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯗꯣꯏꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯩ ꯃꯁꯤꯡ 3 ꯊꯤꯒꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯑꯩ ꯆꯣꯡꯊꯔꯒ ꯁꯤꯅꯤ ꯍꯥꯏꯔꯝꯃꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯑꯦꯊꯤꯅꯥꯗꯨꯗ ꯌꯥꯈꯣꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯕꯨ ꯑꯦꯊꯤꯅꯥ ꯑꯅꯤꯗꯣ ꯀꯅꯥꯗ ꯍꯥꯏꯔꯤꯕꯅꯣꯅ ꯀꯟꯐ꯭ꯌꯨꯖ ꯆꯠꯂꯝꯃꯤ ꯑꯃꯅ ꯑꯃ ꯌꯦꯡꯅꯔꯒ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯀꯦꯟꯖꯤꯅ ꯃꯁꯤꯡ ꯊꯤꯕꯗꯣ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅꯔꯝꯃꯤ ꯑꯗꯨꯒ ꯑꯦꯊꯤꯅꯥꯗꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯗꯨꯗ ꯃꯥꯗꯣ ꯌꯥꯝꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯍꯧꯖꯤꯛ ꯃꯊꯪ ꯅꯨꯃꯤꯠꯇ ꯑꯦꯊꯤꯅꯥꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯦꯟꯖꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯃꯥꯒꯤ ꯒꯦꯡꯒꯤ ꯃꯤꯁꯤꯡꯗꯨꯅ ꯃꯥꯕꯨ ꯒꯥꯔꯗ ꯇꯥꯕꯤꯔꯝꯃꯤ ꯃꯥꯕꯨ ꯄ꯭ꯔꯤꯟꯁꯦꯁ ꯑꯃꯒꯤ ꯇꯥꯏꯞꯇ ꯃꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ ꯀꯦꯟꯖꯤ ꯃꯥꯏ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯇꯤꯁꯥꯔꯠ ꯑꯃ ꯄꯤꯔꯝꯃꯤ ꯃꯗꯨꯒ ꯃꯗꯨꯒꯤ ꯇꯤꯁꯥꯔꯠꯇ ꯂꯤꯠꯂꯣꯅ ꯍꯥꯏꯔꯝꯃꯤ ꯑꯦꯊꯤꯅꯥꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜꯁꯦ ꯀꯔꯤ ꯀꯥꯏꯔꯒꯦ ꯅꯪꯅ ꯐꯨꯔꯤꯠ ꯑꯃ ꯄꯤꯔꯛꯏꯕꯁꯦꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯦꯟꯖꯤꯗꯨꯅ ꯅꯪꯒꯤ ꯐꯤꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯄꯗꯣ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯔꯅ ꯍꯪꯉꯝꯃꯤ ꯃꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯊꯤꯅꯥꯗꯣ ꯐꯨꯔꯤꯠꯇꯣ ꯄꯥꯏꯔꯒ ꯃꯅꯨꯡꯗ ꯆꯪꯉꯒ ꯍꯣꯡꯗꯣꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯀꯦꯟꯖꯤꯗꯨꯁꯨ ꯐꯨꯔꯤꯠ ꯂꯧꯊꯣꯔꯛꯄꯗ ꯆꯞ ꯃꯥꯟꯅꯕ ꯇꯤꯁꯥꯔꯠ ꯂꯤꯠꯂꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅꯤꯗꯣ ꯍꯧꯖꯤꯛꯀꯤ ꯇꯤꯁꯥꯔꯠꯇ ꯂꯤꯠꯂꯒ ꯑꯦꯊꯤꯅꯥ ꯑꯦꯕꯤꯒꯦꯜꯒꯤ ꯃꯃꯥꯡꯗ ꯆꯠꯂꯝꯃꯤ ꯃꯗꯨꯕꯨ ꯃꯣꯏꯒꯤ ꯄ꯭ꯂꯥꯟꯗꯣ ꯁꯛꯁꯦꯁ ꯑꯣꯏꯔꯝꯗꯦ ꯑꯦꯊꯤꯅꯥ ꯑꯦꯕꯤꯒꯦꯜꯗꯤ ꯃꯋꯥ ꯂꯧꯗꯕꯤ ꯑꯗꯨꯝ ꯆꯠꯈꯤ ꯃꯊꯪ ꯅꯨꯃꯤꯠꯇꯅ ꯃꯣꯏꯗꯣ ꯄꯨꯜ ꯁꯥꯟꯅꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯃꯗꯨꯗ ꯑꯦꯊꯤꯅꯥꯗꯨꯅ ꯑꯩꯁꯨ ꯁꯥꯟꯅꯒꯦꯅ ꯍꯥꯏꯔꯝꯃꯤ ꯀꯦꯟꯖꯤꯗꯨꯅ ꯑꯦꯊꯤꯅꯥ ꯑꯦꯕꯤꯒꯦꯜꯗꯣ ꯄꯨꯜ ꯁꯥꯟꯅꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒ ꯃꯥꯗꯤ ꯑꯩꯅ ꯄꯨꯜ ꯁꯥꯟꯅꯕꯗꯣ ꯐꯝꯃꯒ ꯌꯦꯡꯕꯅꯤ ꯍꯥꯏꯗꯅ ꯑꯦꯊꯤꯅꯥ ꯑꯦꯕꯤꯒꯦꯜꯅ ꯐꯝꯕ ꯃꯐꯝꯗꯨꯗ ꯑꯦꯊꯤꯅꯥ ꯐꯝꯍꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯗꯣ ꯁꯥꯎꯅꯤꯡꯃꯟꯗꯅ ꯌꯦꯠꯀꯦ ꯍꯥꯏꯗꯅ ꯐꯟ ꯆꯣꯡꯉꯒ ꯌꯥꯝꯅ ꯌꯦꯠꯁꯜꯂꯝꯃꯤ ꯌꯥꯝꯅ ꯀꯔꯟ ꯇꯥꯔꯒ ꯂꯥꯡꯁꯜꯂꯝꯃꯤ ꯃꯇꯥꯡꯗꯨꯗ ꯑꯦꯊꯤꯅꯥ ꯑꯦꯕꯤꯒꯦꯜꯗꯣ ꯆꯪꯉꯛꯄꯗ ꯀꯦꯟꯖꯤꯗꯨꯅ ꯂꯥꯛꯑꯣ ꯄꯨꯜ ꯇꯝꯕꯤꯒꯦꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯁꯨ ꯃꯣꯏꯒꯤ ꯄ꯭ꯂꯥꯟꯗ ꯁꯛꯁꯦꯁ ꯑꯣꯏꯔꯝꯗꯦ ꯑꯦꯕꯤꯒꯦꯜꯗꯣ ꯃꯋꯥ ꯂꯧꯗꯕꯤ ꯊꯋꯥ ꯁꯥꯗꯕꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯃꯣꯏ ꯅꯣꯛꯑꯒ ꯑꯗꯨꯝ ꯆꯠꯈꯤ ꯀꯦꯟꯖꯤꯅ ꯑꯦꯊꯤꯅꯥꯗꯨꯗ ꯃꯣꯏ ꯄ꯭ꯂꯥꯟ ꯁꯛꯁꯦꯁ ꯑꯣꯏꯗꯕꯗ ꯅꯪ ꯐꯖꯅ ꯑꯦꯛꯇꯤꯡ ꯇꯧꯕꯐꯥꯎ ꯍꯩꯇꯦꯅ ꯍꯥꯏꯔꯝꯃꯤ ꯑꯦꯊꯤꯅꯥ ꯑꯦꯕꯤꯒꯦꯜꯅ ꯃꯋꯥ ꯂꯧꯗꯕ ꯇꯥꯔꯒꯁꯨ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯅꯗꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯜꯂꯛꯑꯝꯃꯤ ꯒꯥꯔꯤ ꯊꯣꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯦꯄꯔꯁꯤꯡꯗꯣ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯃꯇꯥꯡꯗꯨꯗ ꯂꯨꯀꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯒ ꯃꯥꯒꯤ ꯄꯦꯄꯔ ꯇꯥꯕꯗꯣ ꯂꯧꯈꯠꯄꯗ ꯃꯇꯦꯡ ꯄꯥꯡꯉꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅꯤꯗꯣ ꯇꯤꯟꯅꯔꯝꯃꯤ ꯃꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛꯀ ꯕꯥꯁꯀꯦꯠꯕꯣꯜ ꯃꯐꯝꯗ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯅ ꯑꯦꯊꯤꯅꯥꯗꯣ ꯌꯥꯝꯅ ꯕꯨꯂꯤ ꯇꯧꯔꯝꯃꯤ ꯕꯥꯁꯀꯦꯠꯕꯣꯜꯅꯒ ꯌꯥꯝ ꯊꯨꯝꯖꯤꯜꯂꯝꯃꯤ ꯃꯉꯣꯟꯗ ꯐꯨꯒꯦꯁꯨ ꯌꯥꯝꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯀꯦꯟꯖꯤꯒ ꯀꯣꯏꯅꯕꯒꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯔꯝꯃꯤ ꯀꯦꯟꯖꯤꯒ ꯀꯣꯏꯅꯕꯗꯣ ꯅꯪꯒꯤ ꯅꯇꯤꯛ ꯅꯠꯇꯦꯅ ꯍꯥꯏꯔꯝꯃꯤ ꯑꯦꯊꯤꯅꯥꯗꯣ ꯃꯗꯨꯗꯒꯤ ꯀꯞꯄꯒ ꯆꯦꯟꯊꯣꯔꯛꯏ ꯀꯦꯟꯖꯤ ꯂꯥꯛꯄꯗ ꯃꯉꯛ ꯂꯨꯛꯊꯔꯒ ꯅꯟꯊꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯀꯦꯟꯖꯤ ꯂꯥꯛꯑꯒ ꯀꯦꯟꯖꯤꯅ ꯀꯩꯗꯧꯔꯒꯦꯅ ꯍꯪꯉꯝꯃꯤ ꯑꯦꯊꯤꯅꯥꯅ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯑꯣꯡꯁꯦ ꯃꯌꯥꯝꯅ ꯑꯁꯦꯡꯕ ꯃꯥꯜꯂꯕ ꯃꯥꯜꯂꯦ ꯑꯗꯨ ꯀꯜꯂꯛꯄꯒꯤ ꯑꯩꯉꯣꯟꯗ ꯕꯨꯂꯤ ꯇꯧꯕ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯐꯨꯔꯝꯃꯤ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤꯁꯤꯡꯗꯣ ꯃꯃꯤꯡ ꯍꯥꯏꯌꯣꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯁꯨ ꯑꯦꯊꯤꯅꯥꯅ ꯃꯃꯤꯡꯗꯣ ꯍꯥꯏꯗꯕꯤ ꯃꯌꯨꯝꯗ ꯍꯟꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯀꯦꯟꯖꯤꯗꯨꯅ ꯂꯥꯛꯑꯣ ꯑꯩ ꯀꯥꯔ ꯇꯣꯡꯉ ꯂꯥꯛꯑꯣ ꯑꯩ ꯊꯤꯟꯕꯤꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯦꯊꯤꯅꯥꯅ ꯌꯥꯔꯝꯗꯦ ꯌꯥꯗꯕ ꯇꯥꯔꯒꯁꯨ ꯃꯥꯅ ꯐꯣꯔꯁ ꯇꯧꯔꯒ ꯀꯥꯔꯗꯨꯗ ꯐꯝꯍꯜꯂꯝꯃꯤ ꯃꯗꯨꯒ ꯀꯦꯟꯖꯤꯗꯨꯅ ꯑꯦꯊꯤꯅꯥꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯑꯝꯃꯤ ꯑꯦꯊꯤꯅꯥꯅ ꯃꯥꯒꯤ ꯃꯌꯨꯝꯗꯨꯗ ꯑꯩꯁꯤꯗ ꯂꯩꯔꯤꯁꯦ ꯌꯥꯝꯅ ꯏꯀꯥꯏꯌꯦꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯦꯟꯖꯤꯗꯨꯅ ꯀꯩꯒꯨꯝꯕ ꯅꯪꯒꯤ ꯅꯌꯨꯝꯗ ꯄꯨꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯨꯅ ꯍꯦꯟꯅ ꯏꯀꯥꯏꯒꯗꯣꯏꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯦꯊꯤꯅꯥꯗꯨꯅ ꯅꯪꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕꯁꯤ ꯎꯕ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯀꯦꯟꯖꯤꯅ ꯑꯩꯗꯤ ꯏꯊꯟꯇ ꯂꯩꯌꯦꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯐꯣꯇꯣ ꯑꯃ ꯈꯤꯜꯂꯒ ꯂꯩꯕꯗꯨꯗ ꯑꯦꯊꯤꯅꯥꯗꯨꯅ ꯁꯤꯗꯤ ꯅꯪ ꯅꯆꯦ ꯅꯠꯇ꯭ꯔꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯀꯦꯟꯖꯤꯗꯨꯅ ꯃꯥꯗꯤ ꯆꯠꯈ꯭ꯔꯦꯅ ꯈꯨꯝꯃꯛꯏ ꯆꯠꯈ꯭ꯔꯦꯅ ꯈꯨꯝꯃꯛꯄꯗꯣ ꯑꯦꯊꯤꯅꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯆꯦꯁꯦ ꯁꯤꯈ꯭ꯔꯦꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯀꯦꯟꯖꯤꯗ ꯁꯣꯔꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯀꯦꯟꯖꯤꯗ ꯅꯣꯛꯊꯣꯔꯛꯑꯒ ꯍꯦ ꯑꯉꯥꯎꯕꯤ ꯃꯥꯗꯣ ꯍꯧꯖꯤꯛ ꯑꯕ꯭ꯔꯣꯠꯇ ꯂꯩꯌꯦꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯃꯃꯥꯁꯤꯁꯨ ꯊꯕꯛ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯩ ꯃꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯀꯥꯏꯅꯔꯒ ꯇꯣꯉꯥꯟ ꯂꯩꯕꯅꯤꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯑꯦꯊꯤꯅꯥꯅ ꯀꯦꯟꯖꯤꯒꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯕꯤꯔꯝꯗꯦ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯃꯃꯥꯁꯨ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯂꯩꯔꯛꯑꯦ ꯃꯆꯦꯁꯨ ꯑꯕ꯭ꯔꯣꯠꯇ ꯆꯠꯈ꯭ꯔꯦ ꯃꯊꯟꯗ ꯉꯥꯏꯍꯧꯔꯦ ꯍꯥꯟꯅꯗꯤ ꯑꯦꯊꯤꯅꯥ ꯑꯦꯕꯤꯒꯦꯜꯗꯣ ꯃꯥꯏ ꯒꯥꯔꯜꯐ꯭ꯔꯦꯟ ꯑꯣꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯑꯦꯊꯤꯅꯥꯗꯨꯅ ꯀꯦꯟꯖꯤꯗ ꯋꯥ ꯌꯥꯝꯅ ꯍꯪꯕꯗꯨꯗ ꯀꯦꯟꯖꯤꯗꯨꯅ ꯅꯪ ꯋꯥ ꯌꯥꯝꯅ ꯍꯪꯃꯜꯂꯦꯅ ꯍꯥꯏꯔꯝꯃꯤ ꯑꯦꯊꯤꯅꯥ ꯑꯦꯕꯤꯒꯦꯜꯗꯣ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯁꯦ ꯑꯇꯥꯡꯕꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯦꯟꯖꯤꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯩꯒꯨꯝꯕ ꯃꯥꯒꯤ ꯃꯐꯝꯗꯨꯗ ꯅꯪ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛꯀ ꯍꯜꯂꯛꯀꯗ꯭ꯔꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯑꯦꯊꯤꯅꯥꯗꯨꯅ ꯀꯩꯗꯧꯕꯒꯤ ꯍꯜꯂꯛꯑꯣꯏꯗꯣꯏꯅꯣ ꯑꯩ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯀꯦꯟꯖꯤꯗꯣ ꯅꯧꯊꯣꯔꯛꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯐꯥꯒꯤ ꯑꯣꯏꯒꯨꯝ ꯂꯥꯛꯀꯨꯝ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯈꯤꯕꯗꯣ ꯍꯟꯗꯣꯛꯄ ꯌꯥꯔꯣꯏ ꯀꯥꯎꯒꯅꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯦꯟꯖꯤꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯣꯛꯄꯗꯣ ꯌꯦꯡꯕꯤꯔꯝꯃꯤ ꯃꯗꯨꯗ ꯑꯦꯊꯤꯅꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯕꯨ ꯌꯥꯝꯅ ꯅꯥꯔꯝꯒꯗ꯭ꯔꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯀꯦꯟꯖꯤꯗꯨꯅ ꯀꯩꯅꯣ ꯅꯥꯕꯗꯤ ꯅꯪꯅ ꯅꯥꯒꯗꯧꯅꯤ ꯑꯩꯉꯣꯟꯗ ꯍꯪꯉꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯑꯦꯊꯤꯅꯥꯗꯨꯅ ꯃꯁꯤꯒꯤ ꯅꯠꯇꯦ ꯅꯪꯅ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯕꯗோ ꯃꯗꯨꯗꯨꯒꯤ ꯍꯪꯕꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯦꯟꯖꯤꯗꯨꯅ ꯈꯪꯗꯦ ꯅꯪꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯉꯣ ꯅꯁꯥꯅ ꯈꯪꯖꯅꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯦꯊꯤꯅꯥꯗꯨꯅ ꯑꯩꯗꯤ ꯇꯜꯂꯦ ꯃꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯄꯨꯕ ꯉꯝꯃꯣꯏꯅ ꯈꯨꯝꯃꯛꯏ ꯀꯦꯟꯖꯤꯅ ꯃꯗꯨꯗꯤ ꯅꯪ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒ ꯈꯪꯒꯅꯤ ꯃꯗꯨꯒꯤ ꯄ꯭ꯔꯦꯛꯇꯤꯁꯇꯣ ꯑꯩꯉꯣꯟꯗ ꯇꯧꯔꯣꯗꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯦꯊꯤꯅꯥꯗꯨꯅ ꯈꯨꯝꯃꯛꯏ ꯇꯜꯂꯦ ꯃꯗꯨꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯇ꯭ꯔꯥꯏ ꯇꯧꯔꯒꯗꯤ ꯃꯌꯥꯝꯅ ꯅꯪꯉꯣꯟꯗ ꯇꯁꯦꯡꯅ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯥꯟꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯕꯨ ꯑꯃꯨꯛꯀ ꯐꯨꯔꯛꯀꯅꯤꯅ ꯍꯥꯏꯔꯝꯃꯤ ꯀꯦꯟꯖꯤꯗꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯑꯩ ꯇꯧꯒꯦꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ
ꯍꯜꯂꯒ ꯀꯦꯟꯖꯤꯗꯨꯅ ꯑꯦꯊꯤꯅꯥꯗ ꯄꯥꯔꯂꯔꯗ ꯄꯨꯔꯝꯃꯦ ꯑꯗꯨꯒ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯑꯅꯧꯕꯁꯨ ꯂꯩꯕꯤꯔꯝꯃꯤ ꯃꯥꯒꯤ ꯑꯅꯧꯕ ꯂꯨꯛꯁꯇꯣ ꯀꯦꯟꯖꯤꯅ ꯎꯕꯗ ꯀꯦꯟꯖꯤꯗꯣ ꯃꯌꯥ ꯀꯥꯔꯛꯑꯒ ꯌꯥꯝꯅ ꯐꯖꯔꯝꯕꯗꯨꯗ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯦꯊꯤꯅꯥꯅ ꯀꯃꯥꯏꯅ ꯇꯧꯏꯅ ꯍꯪꯉꯝꯃꯤ ꯀꯦꯟꯖꯤꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦꯗꯅ ꯈꯨꯝꯃꯛꯏ ꯃꯁꯤ ꯐꯤꯔꯣꯜꯁꯤꯡꯗꯨ ꯁꯦꯠꯂꯣ ꯃꯁꯤ ꯁꯦꯠꯂ ꯃꯇꯨꯡꯗ ꯐꯖꯔꯛꯄ ꯌꯥꯏꯌꯦꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯦꯊꯤꯅꯥꯗꯨꯅ ꯅꯪ ꯇꯧꯁꯟꯅꯔꯅꯨ ꯅꯪ ꯍꯧꯖꯤꯛ ꯑꯩ ꯎꯕꯗ ꯅꯪꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯑꯩ ꯎꯍꯧꯋꯤꯅ ꯍꯥꯏꯔꯝꯃꯤ ꯑꯦꯊꯤꯅꯥꯗꯣ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯦꯟꯖꯤꯗꯣ ꯃꯥꯒꯤ ꯍꯥꯔꯠꯕꯤꯠꯇꯣ ꯍꯦꯟꯒꯠꯂꯛꯏ ꯃꯁꯥ ꯃꯊꯟꯇ ꯈꯜꯂꯤ ꯇꯧꯁꯟꯅꯕꯗꯒꯤ ꯐꯥꯒꯤꯗꯒꯤ ꯃꯥꯕꯨ ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯔꯛꯑꯕꯅ ꯈꯜꯂꯝꯃꯤ ꯁ꯭ꯀꯨꯜ ꯂꯥꯛꯄꯗ ꯀꯦꯟꯖꯤꯅ ꯑꯦꯊꯤꯅꯥꯗꯨꯒ ꯂꯥꯛꯑꯝꯃꯤ ꯑꯦꯊꯤꯅꯥꯗꯣ ꯎꯕꯗ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯃꯗꯨꯗ ꯀꯦꯟꯖꯤꯁꯨ ꯑꯦꯊꯤꯅꯥꯒ ꯆꯞ ꯃꯥꯟꯅꯕ ꯑꯅꯣꯞ ꯑꯃ ꯎꯞꯄꯝꯃꯤ ꯃꯗꯨꯗ ꯍꯧꯖꯤꯛ ꯉꯁꯥꯏ ꯑꯦꯊꯤꯅꯥꯗ ꯐꯨꯈꯤꯕ ꯕꯨꯂꯤ ꯇꯧꯕ ꯃꯤꯁꯤꯡꯗꯣ ꯀꯦꯟꯖꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯊꯤꯒꯠꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯗꯨꯗ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛꯀ ꯇꯧꯒꯅꯨ ꯑꯗꯨꯒ ꯑꯦꯊꯤꯅꯥꯗ ꯁꯣꯔꯤ ꯍꯥꯏꯌꯣꯅ ꯍꯥꯏꯔꯝꯃꯤ ꯃꯊꯪꯗꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯩ ꯒꯔꯜꯐ꯭ꯔꯦꯟꯗ ꯍꯔꯠ ꯇꯧꯒꯅꯨꯅ ꯍꯥꯏꯔꯝꯃꯤ ꯃꯅꯤꯡꯗ ꯑꯦꯕꯤꯒꯦꯜꯗꯣ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯥꯗꯣ ꯌꯥꯝꯅ ꯖꯦꯂꯁ ꯑꯣꯏꯔꯝꯃꯤ ꯀꯂꯛꯑꯝꯃꯤ ꯃꯗꯨꯗ ꯀꯦꯟꯖꯤꯅ ꯑꯦꯊꯤꯅꯥꯗ ꯕꯣꯜ ꯄꯤꯔꯒ ꯅꯨꯄꯤꯁꯤꯡꯗꯨꯗ ꯊꯣꯝꯃꯣꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯕꯨ ꯑꯦꯊꯤꯅꯥꯁꯦ ꯌꯥꯝꯅ ꯀꯥꯏꯟ ꯍꯥꯔꯇꯦꯠ ꯑꯣꯏꯕꯒꯤ ꯅꯨꯄꯤꯁꯤꯡꯗ ꯕꯣꯜ ꯊꯣꯝꯕ ꯍꯥꯏꯕꯗꯨ ꯊꯣꯝꯕꯤꯔꯝꯗꯦ ꯃꯗꯨꯗꯒꯤ ꯀꯦꯟꯖꯤꯗꯨꯅ ꯑꯦꯊꯤꯅꯥꯗ ꯄꯨꯔꯒ ꯆꯠꯂꯝꯃꯤ ꯀꯦꯟꯖꯤꯅ ꯑꯦꯊꯤꯅꯥꯗꯣ ꯌꯥꯝꯅ ꯀꯤꯌꯔ ꯇꯧꯔꯒ ꯅꯨꯡꯁꯤꯕꯤꯕꯗꯣ ꯎꯕꯗ ꯑꯦꯕꯤꯒꯦꯜꯗꯣ ꯌꯥꯝꯅ ꯀꯂꯛꯑꯝꯃꯤ ꯃꯊꯪ ꯁꯤꯟꯗꯅ ꯕꯥꯁꯀꯦꯠꯕꯣꯜ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯀꯦꯟꯖꯤꯅ ꯑꯦꯊꯤꯅꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯃꯥꯒꯤ ꯀꯣꯆꯇꯨꯅ ꯁꯥꯟꯅꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯕꯨ ꯃꯥꯏ ꯃꯈꯣꯡꯗ ꯅꯥꯏ ꯍꯥꯏꯔꯒ ꯁꯥꯟꯅꯔꯝꯗꯦ ꯑꯗꯨꯒ ꯑꯦꯊꯤꯅꯥ ꯂꯥꯛꯄ ꯎꯕꯗꯒꯤ ꯃꯥꯗꯣ ꯁꯥꯟꯅꯔꯅꯤꯅ ꯍꯥꯏꯔꯝꯃꯤ ꯀꯣꯆꯇꯣ ꯉꯛꯑꯝꯃꯤ ꯃꯈꯣꯡ ꯅꯥꯏꯌꯦꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈ꯭ꯔꯒ ꯑꯃꯨꯛ ꯁꯥꯟꯅꯔꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯦꯠꯁꯇꯣ ꯍꯧꯔꯛꯄꯗ ꯑꯦꯊꯤꯅꯥꯗꯨꯅ ꯆꯤꯌꯔ ꯇꯧꯕꯤꯔꯝꯃꯤ ꯃꯗꯨꯗ ꯅꯨꯄꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯃꯗꯨꯗ ꯑꯦꯕꯤꯒꯦꯜꯗꯨꯁꯨ ꯂꯩ ꯃꯥꯅꯁꯨ ꯌꯦꯡꯉꯝꯃꯤ ꯀꯦꯟꯖꯤꯗꯨꯅ ꯑꯦꯊꯤꯅꯥꯗ ꯌꯦꯡꯉꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯃꯗꯨꯒ ꯕꯥꯁꯀꯦꯠꯁꯨ ꯇꯧꯔꯝꯃꯤ ꯑꯦꯊꯤꯅꯥꯗ ꯌꯥꯝꯅ ꯍꯔꯥꯎꯔꯒꯁꯨ ꯆꯣꯡꯉꯝꯃꯤ ꯗꯥꯟꯁ ꯇꯧꯔꯒ ꯌꯥꯝꯅ ꯆꯤꯌꯔ ꯇꯧꯕꯤꯔꯝꯃꯤ ꯃꯌꯥꯝꯅ ꯑꯦꯊꯤꯅꯥꯗ ꯁꯞꯄꯣꯔꯠ ꯇꯧꯕꯗꯨꯗ ꯑꯦꯊꯤꯅꯥ ꯑꯦꯕꯤꯒꯦꯜꯗꯣ ꯑꯦꯊꯤꯅꯥꯗꯣ ꯌꯦꯡꯉꯒ ꯌꯥꯝꯅ ꯖꯦꯂꯁ ꯑꯣꯏꯔꯝꯃꯤ ꯑꯦꯊꯤꯅꯥꯅ ꯆꯤꯌꯔ ꯌꯥꯝ ꯇꯧꯕꯤꯔꯝꯃꯤ ꯃꯗꯨꯒ ꯕꯥꯁꯀꯦꯠꯕꯣꯜ ꯃꯦꯠꯆꯇꯣ ꯀꯦꯟꯖꯤ ꯍꯣꯏꯅꯁꯨ ꯉꯝꯃꯝꯃꯤ ꯉꯝꯕ ꯂꯣꯏꯔꯒ ꯑꯦꯊꯤꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯑꯦꯊꯤꯅꯥꯕꯨ ꯄꯝꯃꯒ ꯊꯥꯡꯒꯠꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯦꯕꯤꯒꯦꯜꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯌꯦꯡꯕ ꯉꯝꯗꯕꯒꯤ ꯆꯠꯈꯤ ꯑꯦꯕꯤꯒꯦꯜꯗꯣ ꯆꯠꯈꯤꯕꯗꯒꯤ ꯁꯥꯔꯥ ꯃꯥꯏ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯦꯊꯤꯅꯥꯗꯨꯗ ꯃꯥ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯦ ꯊꯥꯡꯒꯠꯂꯅꯨꯅ ꯍꯥꯏꯔꯝꯃꯤ ꯊꯣꯛꯂꯛꯄꯗ ꯀꯦꯟꯖꯤꯅ ꯑꯦꯊꯤꯅꯥꯗ ꯊꯦꯡꯛꯁ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯦꯕꯤꯒꯦꯜꯗꯨꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯑꯣꯡꯗꯣ ꯁꯣꯏꯗꯅ ꯀꯜꯂꯛꯑꯝꯒꯅꯤ ꯖꯦꯂꯁ ꯑꯣꯏꯔꯝꯒꯅꯤꯅ ꯍꯥꯏꯔꯝꯃꯤ ꯑꯦꯕꯤꯒꯦꯜꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯅꯠꯇ꯭ꯔꯅꯦ ꯍꯪꯉꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯑꯦꯊꯤꯅꯥꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯦꯊꯤꯅꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗꯣ ꯁꯥꯔꯥꯅ ꯎꯕꯗꯒꯤ ꯁꯥꯔꯥꯅ ꯑꯦꯊꯤꯅꯥꯗ ꯃꯐꯝꯗꯨꯗꯒꯤ ꯄꯨꯊꯣꯛꯈꯤ ꯁꯥꯔꯥꯗꯨꯅ ꯑꯦꯊꯤꯅꯥꯗ ꯅꯣꯏꯅꯤꯅ ꯇꯧꯔꯤꯁꯦ ꯑꯦꯛꯇꯤꯡꯅꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯅꯪ ꯃꯥꯒ ꯅꯨꯡꯁꯤꯅꯕꯁꯦ ꯑꯣꯏꯊꯣꯛꯑꯔꯣꯏꯗꯕꯅꯤ ꯃꯗꯨ ꯀꯥꯎꯒꯅꯨ ꯍꯥꯏꯔꯝꯃꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯀꯦꯟꯖꯤꯗꯣ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯑꯦꯊꯤꯅꯥꯁꯨ ꯂꯥꯛꯑꯝꯃꯤ ꯃꯗꯨꯒ ꯁꯣꯝꯗꯨꯅ ꯂꯨꯀꯁ ꯑꯃꯗꯤ ꯑꯦꯊꯤꯅꯥ ꯑꯦꯕꯤꯒꯦꯜꯗꯨꯁꯨ ꯂꯥꯛꯑꯝꯃꯤ ꯂꯨꯀꯁꯁꯦ ꯑꯦꯊꯤꯅꯥ ꯑꯦꯕꯤꯒꯦꯜꯒꯤ ꯑꯅꯧꯕ ꯕꯣꯏꯐ꯭ꯔꯦꯟꯅꯤ ꯂꯨꯀꯁꯁꯦ ꯉꯁꯥꯏ ꯑꯦꯊꯤꯅꯥꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯅꯨꯄꯥꯗꯨꯅꯤ ꯂꯨꯀꯁꯇꯣ ꯑꯦꯊꯤꯅꯥꯒꯤ ꯃꯅꯥꯛ ꯆꯪꯁꯜꯂꯒ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡꯗꯨꯗ ꯀꯦꯟꯖꯤ ꯂꯥꯛꯑꯒ ꯂꯨꯀꯁꯇ ꯀꯤꯟ ꯊꯤꯜꯂꯝꯃꯤ ꯃꯗꯨꯒ ꯃꯈꯣꯏꯅꯤꯗꯣ ꯈꯟꯅꯔꯛꯏ ꯀꯦꯟꯖꯤꯅ ꯂꯨꯀꯁꯁꯦ ꯁꯥꯎꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗꯦ ꯑꯦꯕꯤꯒꯦꯜꯒ ꯃꯈꯣꯏꯅꯤ ꯀꯥꯏꯅꯈꯤꯕ ꯕ꯭ꯔꯦꯛꯑꯞꯀꯤ ꯃꯔꯝꯁꯦ ꯂꯨꯀꯁ ꯌꯥꯎꯔꯝꯃꯤ ꯂꯨꯀꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯏꯅꯈꯤꯕꯅꯦꯅ ꯃꯥꯅ ꯈꯟꯕꯅꯤ ꯂꯨꯀꯁꯅ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯔꯤꯅꯣꯅ ꯍꯪꯕꯗ ꯀꯦꯟꯖꯤꯗꯨꯅ ꯅꯪ ꯑꯩꯒꯤ ꯒꯥꯔꯜꯐ꯭ꯔꯦꯟꯗꯒꯤ ꯂꯥꯞꯅ ꯂꯩꯌꯣꯅ ꯍꯥꯏꯔꯝꯃꯤ ꯑꯦꯊꯤꯅꯥꯅ ꯀꯦꯟꯖꯤꯗꯣ ꯃꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯄꯥꯟꯗ ꯑꯗꯨꯃꯥꯏꯅ ꯈꯠꯅꯒꯟꯗꯁꯨ ꯍꯥꯏꯔꯒ ꯑꯁꯣꯛꯄꯗꯨꯁꯨ ꯌꯦꯡꯕꯤꯔꯝꯃꯤ ꯀꯦꯟꯖꯤꯅ ꯈꯨꯝꯃꯛꯏ ꯅꯪ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯦꯞꯄꯣ ꯑꯩ ꯈꯟꯅꯕ ꯂꯦꯞꯀꯦꯅ ꯍꯥꯏꯔꯝꯃꯤ ꯑꯦꯊꯤꯅꯥꯗꯣ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯄꯥꯗꯨꯅ ꯅꯪꯒꯤ ꯀꯟꯗꯤꯁꯟꯗꯣ ꯀꯦꯟꯖꯤ ꯈꯪꯉꯕꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯑꯦꯊꯤꯅꯥꯗꯨꯅ ꯃꯥ ꯃꯗꯨ ꯈꯪꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦꯅ ꯍꯥꯏꯔꯝꯃꯤ ꯃꯊꯪ ꯅꯨꯃꯤꯠꯇ ꯑꯦꯊꯤꯅꯥꯗꯣ ꯀ꯭ꯂꯥꯁ ꯂꯥꯛꯑꯝꯗꯦ ꯃꯗꯨꯗ ꯀꯦꯟꯖꯤꯗꯨꯅ ꯑꯦꯊꯤꯅꯥ ꯂꯥꯛꯇꯕꯗ ꯃꯤꯁ ꯇꯧꯔꯝꯃꯤ ꯃꯗꯨꯒ ꯃꯦꯁꯦꯖꯁꯨ ꯊꯥꯔꯝꯃꯤ ꯃꯦꯁꯦꯖꯇꯣ ꯍꯜꯂꯛꯇꯕꯗꯒꯤ ꯀꯦꯟꯖꯤꯗꯣ ꯃꯊꯥ ꯁꯥꯔꯝꯃꯤ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯗꯨꯗꯒꯤ ꯃꯥꯏ ꯃꯃꯥꯟꯅꯕꯤ ꯁꯥꯔꯥꯗꯨꯗ ꯍꯪꯕ ꯆꯠꯂꯝꯃꯤ ꯃꯗꯨꯕꯨ ꯁꯥꯔꯥꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯃꯔꯝꯗꯤ ꯑꯦꯊꯤꯅꯥꯅ ꯃꯔꯝꯗꯣ ꯍꯥꯏꯗꯅꯕꯅ ꯋꯥ ꯃꯦꯟꯈ꯭ꯔꯕꯅꯤ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯃꯤ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯑꯔꯣꯟꯕ ꯋꯥꯁꯦ ꯑꯇꯩ ꯀꯔꯤꯝꯇ ꯑꯣꯏꯔꯝꯗꯦ ꯑꯦꯊꯤꯅꯥꯁꯦ ꯍꯥꯔꯠ ꯗꯤꯖꯤꯁ ꯅꯥꯏ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯗꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕꯁꯨ ꯌꯥꯗꯦ ꯁꯨꯝꯕ ꯏꯃꯣꯁꯟ ꯀꯌꯥ ꯑꯃ ꯃꯉꯣꯟꯗ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯍꯥꯔꯠ ꯗꯤꯖꯤꯁ ꯑꯣꯏꯕꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯃꯗꯨ ꯑꯃꯨꯛꯀ ꯍꯧꯔꯛꯄꯗꯒꯤ ꯃꯥꯏ ꯐꯦꯃꯤꯂꯤ ꯃꯤꯁꯤꯡꯗꯨꯅ ꯃꯉꯣꯟꯗ ꯏꯟꯖꯦꯛꯁꯟ ꯑꯗꯨꯝ ꯀꯥꯞꯄꯗꯣ ꯃꯗꯨ ꯀꯥꯞꯄꯗꯒꯤ ꯃꯁꯥꯗꯣ ꯈꯔ ꯏꯪꯊꯔꯝꯃꯤ ꯃꯗꯨꯗ ꯗꯣꯛꯇꯔꯗꯨꯅ ꯑꯦꯊꯤꯅꯥꯒꯤ ꯃꯄꯥꯗꯨꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯀꯣꯂꯦꯖ ꯊꯥꯒꯅꯨ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨ ꯃꯄꯥꯟ ꯊꯣꯛꯑꯀꯥꯟꯗ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯀꯨꯝꯕꯗ ꯃꯥꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯥꯁꯦ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯇꯧꯏ ꯃꯗꯨꯒꯤꯅꯤ ꯉꯁꯤ ꯇꯧꯔꯤꯕꯁꯤꯁꯨ ꯃꯥꯅ ꯆꯠꯂꯨꯕꯗꯣ ꯃꯗꯨ ꯊꯦꯡꯅꯕꯗꯨꯒꯤ ꯃꯉꯣꯟda ꯋꯥꯕꯒꯤ ꯀꯩꯅꯣꯝꯃ ꯁꯤ ꯐꯨꯗꯣꯔꯛꯄꯅꯤ ꯊꯣꯛꯂꯛꯄꯅꯤꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯈꯪꯉꯤ ꯅꯆꯥꯅꯨꯄꯤꯁꯦ ꯃꯤ ꯑꯇꯣꯞꯄꯗꯧꯅ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯤꯡꯍꯟꯕꯗꯣ ꯂꯩꯍꯟꯕꯗꯣ ꯄꯥꯝꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕ ꯇꯥꯔꯁꯨ ꯅꯆꯥꯅꯨꯄꯤꯁꯦ ꯃꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯣ ꯃꯉꯣꯟꯗꯗꯤ ꯌꯥꯗꯦ ꯑꯗꯨ ꯈꯪꯉꯣꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯥꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯥ ꯄꯨꯟꯁꯤ ꯁꯥꯡꯅꯁꯨ ꯄꯨꯟꯁꯤꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅꯤꯁꯦ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯕꯁꯦ ꯇꯧꯁꯟꯅꯕꯗꯒꯤ ꯐꯥꯒꯤꯗꯒꯤ ꯑꯁꯦꯡꯕꯒꯤ ꯑꯦꯊꯤꯅꯥꯅ ꯀꯦꯟꯖꯤꯁꯦ ꯅꯨꯡꯁꯤꯔꯦ ꯃꯗꯨꯗꯒꯤ
ꯃꯈꯣꯏꯅꯤ ꯐꯥꯒꯤꯒꯤ ꯑꯦꯊꯤꯅꯥ ꯑꯦꯕꯤꯒꯦꯜ ꯃꯃꯥꯡꯗ ꯅꯨꯡꯁꯤꯅꯕ ꯁꯥꯕꯗꯣ ꯃꯗꯨ ꯇꯣꯛꯑꯁꯤ ꯂꯦꯞꯄꯁꯤꯅ ꯍꯥꯏꯕ ꯆꯠꯂꯝꯃꯤ꯫ ꯃꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯗꯒꯤ ꯀꯦꯟꯖꯤꯗ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯦꯊꯤꯅꯥꯅ ꯇꯥꯟꯅꯔꯒ ꯑꯃꯨꯛꯀ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯃꯗꯨ ꯅꯠꯇꯦ꯫ ꯃꯗꯨꯗ ꯀꯦꯟꯖꯤꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯩꯈꯣꯏꯅꯤꯒꯤ ꯍꯥꯟꯅꯒꯤ ꯇꯧꯁꯟꯅꯕꯗ ꯇꯣꯛꯑꯁꯤ, ꯍꯧꯖꯤꯛ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯁꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯦꯊꯤꯅꯥꯅ ꯈꯨꯝꯃꯛꯏ, ꯃꯗꯨꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩ ꯌꯥꯝ ꯋꯥꯔꯒ ꯑꯩ ꯁꯤꯈꯤꯕ ꯌꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯦꯊꯤꯅꯥꯁꯤꯅ ꯃꯥꯒꯤ ꯍꯥꯔꯠ ꯗꯤꯖꯤꯖꯇꯣ ꯀꯦꯟꯖꯤꯗ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯗꯨꯕꯨ ꯀꯦꯟꯖꯤꯅ ꯌꯥꯝ ꯍꯔꯥꯎꯅ, ꯀꯩꯗꯧꯕ, ꯅꯨꯡꯁꯤꯅꯕꯁꯤꯗꯤ ꯃꯤ ꯁꯤꯟꯅꯔꯤꯕ ꯉꯥꯛꯇꯅꯤ, ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯉꯥꯛꯇꯅꯤꯅ ꯈꯨꯝꯃꯛꯏ꯫ ꯃꯈꯣꯏꯅꯤꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯅꯔꯒ ꯀꯣꯟꯁꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯁꯥꯏ ꯃꯆꯥꯅꯨꯄꯥꯒꯤ ꯁꯤꯟꯗꯣ ꯕꯁ ꯃꯅꯨꯡꯗꯨꯗ ꯃꯗꯨ ꯂꯤꯔꯛꯄꯗ ꯀꯦꯅꯦꯠꯇꯨꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯅ ꯀꯦꯂꯤꯗꯨꯗ ꯋꯥꯔꯤꯗꯣ ꯇꯣꯛꯑꯣ, ꯇꯥꯅꯤꯡꯗ꯭ꯔꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅꯤꯗꯣ ꯃꯔꯩ ꯇꯧꯔꯒ ꯈꯠꯅꯔꯛꯏ꯫ ꯈꯠꯅꯔꯛꯄꯗꯒꯤ ꯕꯁ ꯀꯟꯗꯛꯇꯔꯗꯨꯅ ꯃꯈꯣꯏꯅꯤꯗꯣ ꯌꯥꯝꯅ ꯂꯥꯡꯉꯤ ꯈꯠꯅꯩ ꯍꯥꯏꯅ ꯕꯁꯇꯒꯤ ꯀꯨꯝꯍꯜꯂꯝꯃꯤ꯫ ꯀꯦꯅꯦꯠꯅ ꯆꯠꯄꯗꯣ ꯀꯦꯂꯤꯗꯨꯅ ꯑꯗꯨꯝ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯦꯅꯦꯠꯇꯨꯅ ꯑꯩ ꯏꯇꯨꯡ ꯏꯟꯅꯔꯛꯀꯅꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯦꯂꯤꯅ ꯍꯥꯏꯔꯛꯏ, ꯑꯩ ꯅꯪꯒꯤ ꯕꯕꯥꯗꯣ ꯑꯩꯒꯤ ꯑꯟꯇꯤ ꯑꯦꯟꯊꯤꯅꯥꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯄꯨꯒꯅꯤ, ꯄꯨꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯦꯅꯦꯠꯇꯨꯅ ꯁꯥꯎꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯅꯪꯒꯤ ꯑꯟꯇꯤꯗ ꯇꯣꯛꯑꯣ, ꯄꯜꯂꯛꯀꯅꯨ, ꯅꯪ ꯑꯟꯇꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯛꯀꯅꯤ, ꯑꯩꯒꯤ ꯏꯃꯥꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯕꯕꯥꯁꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦꯅ ꯌꯥꯝ ꯇꯣꯏꯅ ꯄꯜꯂꯤꯕꯗꯣ꯫ ꯀꯦꯂꯤꯗꯨꯅ ꯈꯨꯝꯃꯛꯏ, ꯅꯪ ꯋꯥꯔꯤ ꯄꯨꯝꯕ ꯅꯪ ꯐꯖꯅ ꯇꯥꯗ꯭ꯔꯤ, ꯃꯗꯨꯗꯨꯒꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕꯅꯤ, ꯅꯪ ꯑꯩ ꯑꯟꯇꯤ ꯑꯦꯊꯤꯅꯥꯁꯦ ꯐꯖꯅ ꯈꯪꯕ ꯅꯠꯇꯦ꯫ ꯀꯦꯅꯦꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯈꯪꯉꯤ, ꯃꯗꯨ ꯈꯪꯕ ꯇꯥꯔꯒꯁꯨ ꯑꯩ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯇꯥꯅꯤꯡꯗꯦ, ꯃꯗꯨ ꯈꯪꯉꯒ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯍꯩꯅꯔꯛꯇꯦ꯫ ꯑꯩ ꯃꯗꯨꯒꯤ ꯃꯔꯝ ꯈꯪꯗꯅ ꯑꯩꯒꯤ ꯕꯕꯥꯗ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯁꯥꯎꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯕꯕꯥꯗ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯦꯡꯅꯔꯒ ꯉꯥꯡꯈꯤꯕ ꯋꯥꯍꯩꯗꯣ ꯅꯪ ꯈꯪꯕ꯭ꯔꯥ? ꯏꯃꯥꯒꯤ ꯃꯍꯨꯠꯇ ꯅꯪ ꯑꯣꯏꯅ ꯁꯤꯈꯣꯅ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯃꯥ ꯍꯤꯡꯉꯒ ꯃꯥ ꯍꯧꯖꯤꯛ ꯀꯩꯁꯨ ꯇꯧꯗꯅ ꯂꯩꯕꯗꯣ ꯃꯗꯨꯗ ꯑꯩ ꯆꯪꯁꯜꯂꯒ ꯁꯣꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯀꯦꯂꯤꯗꯨꯅ ꯈꯜꯂꯛꯏ, ꯃꯥꯒꯤ ꯑꯟꯇꯤ ꯑꯦꯊꯤꯅꯥꯒ ꯃꯄꯥꯗꯨꯒ ꯎꯅꯕꯗꯒꯤ ꯀꯦꯅꯦꯠꯁꯦ ꯃꯥꯒꯤ ꯃꯄꯥꯗꯨꯒ ꯎꯅꯕꯅ ꯍꯦꯟꯅ ꯂꯨꯏꯅ ꯈꯟꯕꯗꯒꯤ ꯃꯈꯣꯏꯅꯤꯗꯣ ꯂꯤꯐ ꯂꯧꯔꯒ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯁꯥꯏ ꯋꯥꯔꯤꯗꯣ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯦꯟꯖꯤ ꯑꯃꯗꯤ ꯑꯦꯊꯤꯅꯥꯗꯣ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯦ꯫ ꯀꯦꯟꯖꯤꯗꯣ ꯃꯃꯥꯡꯗ ꯑꯦꯊꯤꯅꯥ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯃꯁꯝ ꯀꯛꯑꯣꯏ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯦꯊꯤꯅꯥ ꯑꯃꯗꯨꯒ ꯃꯥꯒ ꯅꯨꯡꯁꯤꯅꯔꯕꯅꯤꯅ ꯃꯥ ꯃꯁꯝ ꯀꯛꯊꯠꯂꯒ ꯑꯦꯊꯤꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯦꯊꯤꯅꯥꯁꯨ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏꯅꯤꯗꯣ ꯐꯣꯇꯣ ꯀꯥꯞꯐꯝꯗ ꯆꯠꯂꯒ ꯐꯣꯇꯣ ꯌꯥꯝꯅ ꯀꯥꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯥꯗꯣ ꯀꯦꯂꯤ ꯑꯃꯗꯤ ꯀꯦꯅꯦꯠꯇꯣ ꯀꯦꯂꯤꯗꯨꯅ ꯃꯁꯝ ꯍꯤꯌꯔꯁ꯭ꯇꯥꯏꯜꯗꯣ ꯍꯣꯡꯇꯣꯛꯑꯒ ꯃꯁꯝ ꯍꯤꯌꯔꯁ꯭ꯇꯥꯏꯜꯗꯣ ꯃꯄꯥꯒꯤ ꯇꯥꯏꯞꯇ ꯍꯥꯠꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯦꯅꯦꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯦ ꯍꯧꯖꯤꯛ ꯕꯕꯥꯒ ꯃꯥꯟꯅꯕ꯭ꯔꯥ, ꯃꯁꯛ ꯃꯥꯟꯅꯕ꯭ꯔꯥꯅ ꯍꯪꯉꯝꯃꯤ꯫ ꯀꯦꯂꯤꯗꯨꯅ ꯀꯩꯅꯣꯝꯃꯗꯤ ꯋꯥꯠꯂꯤꯅ ꯍꯥꯏꯔꯒ ꯃꯥꯗꯣ ꯁ꯭ꯃꯥꯏꯜ ꯇꯧꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯄꯥ ꯃꯥꯜꯂꯦ, ꯅꯪꯒꯤ ꯁ꯭ꯃꯥꯏꯂꯤꯡꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯦꯅꯦꯠꯇꯣ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅꯤꯗꯣ ꯐꯣꯇꯣꯒ ꯀꯥꯞꯄꯒ ꯀꯦꯂꯤꯒꯤ ꯑꯄꯥꯝꯕ ꯏꯁꯩꯗꯨꯁꯨ ꯇꯥꯃꯤꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯥꯁꯀꯤꯗ ꯂꯥꯛꯑꯦ ꯃꯄꯥꯒꯤꯗꯨꯗ꯫ ꯀꯦꯟꯖꯤ ꯑꯃꯗꯤ ꯑꯦꯊꯤꯅꯥꯗꯣ ꯗꯥꯟꯁꯀ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯗꯣ ꯇꯁꯦꯡꯅ ꯅꯨꯡꯁꯤꯅꯕꯗꯒꯤ ꯀꯦꯟꯖꯤꯗꯨꯅ ꯑꯦꯊꯤꯅꯥꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗꯨꯗ ꯄꯨꯕꯤꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯦꯊꯤꯅꯥꯗꯣ ꯃꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯛꯏ, ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯒ ꯀꯦꯟꯖꯤꯅ ꯍꯥꯏꯔꯛꯏ, ꯃꯊꯪ ꯆꯍꯤꯁꯨ ꯑꯩꯈꯣꯏꯅꯤ ꯃꯁꯤ ꯃꯇꯝꯁꯤꯗ ꯑꯃꯨꯛꯀ ꯂꯥꯛꯇꯣꯏꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯁꯤꯒꯤ ꯚꯣꯜꯀꯦꯅꯣꯁꯤꯒꯤ ꯆꯤꯡꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯗꯣꯏꯅꯤꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯊꯤꯅꯥꯗꯨꯗꯤ ꯃꯥꯅ ꯉꯥꯡꯕꯗꯣ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ, ꯌꯥꯝ ꯀꯞꯄꯝꯃꯤ꯫ ꯃꯥꯒꯤ ꯍꯥꯔꯠꯀꯤ ꯗꯤꯖꯤꯖꯇꯨꯗꯤ ꯃꯥ ꯈꯪꯗꯕꯅꯤꯅ ꯀꯦꯟꯖꯤꯗꯨꯅ ꯑꯦꯊꯤꯅꯥꯒ ꯂꯩꯃꯤꯟꯅꯕꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯄ꯭ꯂꯥꯟꯁꯨ ꯌꯥꯝꯅ ꯇꯧꯔꯝꯃꯤ꯫ ꯀꯦꯟꯖꯤꯒꯤ ꯃꯑꯣꯡꯗꯣ ꯑꯦꯊꯤꯅꯥ ꯃꯥꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯀꯦꯟꯖꯤꯁꯤꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯅꯤ ꯍꯥꯏꯕꯗꯨꯁꯨ ꯃꯥ ꯈꯪꯗꯦ꯫ ꯃꯥꯒꯤ ꯍꯥꯔꯠ ꯗꯤꯖꯤꯖꯁꯦ ꯅꯥꯔꯛꯄ ꯃꯇꯝꯗ ꯃꯥ ꯀꯩꯗꯧꯉꯩ ꯁꯤꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅꯤꯅ ꯀꯦꯟꯖꯤꯒꯤ ꯃꯃꯥꯡꯗꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯃꯈꯣꯏꯅꯤ ꯅꯦꯛꯁ ꯌꯔ ꯃꯊꯪ ꯆꯍꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯦꯊꯤꯅꯥꯗꯣ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝꯗ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯗꯣ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨꯝ ꯁꯣꯛꯆꯜꯂꯛꯄ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯃꯄꯥꯗꯨꯅ ꯀꯦꯟꯖꯤꯒ ꯂꯩꯔꯤꯕ ꯃꯔꯤ ꯑꯗꯣ ꯊꯥꯗꯠꯅꯕ ꯇꯣꯛꯅꯕꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯥ ꯁꯤꯕ ꯌꯥꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯦꯊꯤꯅꯥꯗꯨꯅ ꯃꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯁꯨꯃꯥꯏꯅ ꯀꯦꯟꯖꯤꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯃꯗꯨꯅ ꯑꯩ ꯅꯨꯡꯁꯤꯕꯅꯤꯅ ꯑꯩ ꯊꯃꯣꯏ ꯁꯣꯛꯀꯗꯕ, ꯀꯥꯏꯒꯗꯕ, ꯅꯨꯡꯉꯥꯏꯔꯣꯏꯗꯕꯁꯦ ꯃꯥ ꯁꯨꯡꯇꯧ ꯇꯧꯔꯣꯏ, ꯑꯗꯨꯒ ꯑꯩꯅ ꯀꯩꯒꯨꯝꯕ ꯁꯤꯈꯤꯕ ꯇꯥꯔꯒꯁꯨ ꯃꯥꯅꯗꯤ ꯃꯔꯝ ꯑꯣꯏꯔꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯁꯤꯟꯗꯨꯗ ꯃꯆꯥꯅꯨꯄꯥ ꯀꯦꯅꯦꯠ ꯑꯃꯗꯤ ꯀꯦꯂꯤꯗꯣ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯚꯣꯜꯀꯦꯅꯣ ꯂꯩꯕ ꯃꯐꯝꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯌꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯦꯂꯤꯗꯨꯅ ꯀꯦꯅꯦꯠ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯀꯦꯟꯖꯤꯗꯨꯒ ꯌꯥꯝꯅ ꯎꯅꯕ ꯐꯪꯉꯒꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤꯅ ꯈꯜꯂꯝꯃꯤ, ꯂꯥꯏ ꯈꯣꯏꯔꯝꯕꯤꯔꯝꯃꯤ꯫ ꯀꯦꯅꯦꯠꯇꯨꯅ ꯋꯥꯔꯤꯗꯣ ꯃꯈꯥ ꯆꯠꯊꯔꯛꯈꯣꯅ ꯍꯥꯏꯕꯗ ꯀꯦꯂꯤꯗꯨꯅ ꯑꯦꯊꯤꯅꯥ ꯑꯟꯇꯤꯅ ꯋꯥꯔꯤꯁꯦ ꯃꯈꯥ ꯇꯥꯔꯛꯇꯦ, ꯁꯤ ꯈꯛꯇꯪ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯝꯁꯦ ꯌꯥꯝꯅ ꯃꯇꯝ ꯆꯥꯗꯕ ꯑꯃ ꯑꯣꯏꯈꯤꯅ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯃꯗꯨꯗ ꯃꯄꯥ ꯀꯦꯟꯖꯤꯗꯣ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯉꯁꯥꯏꯒꯤ ꯂꯨꯀꯁꯇꯣ ꯃꯗꯨꯅ ꯃꯈꯣꯏꯅꯤꯗ ꯂꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯂꯝꯕꯤꯗ ꯀꯦꯂꯤꯅ ꯃꯈꯣꯏꯅꯤ ꯀꯃꯥꯏꯅ ꯀꯥꯏꯅꯈꯤꯒꯦ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗꯕꯗꯒꯤ ꯀꯦꯅꯦꯠꯇꯨꯅ ꯂꯨꯀꯁꯇꯨꯗ ꯑꯦꯊꯤꯅꯥ ꯑꯃꯗꯤ ꯀꯦꯅꯦꯠ ꯃꯄꯥꯗꯣ ꯀꯃꯥꯏꯅ ꯀꯥꯏꯅꯈꯤꯒꯦꯅ ꯍꯪꯉꯝꯃꯤ꯫ ꯂꯨꯀꯁꯅ ꯈꯪꯕꯗꯨꯗ ꯋꯥꯔꯤꯗꯣ ꯃꯥꯅ ꯑꯣꯏꯅ ꯃꯈꯥ ꯆꯠꯊꯔꯛꯏ꯫ ꯃꯊꯪ ꯅꯨꯃꯤꯠꯇ ꯀꯦꯟꯖꯤꯗꯣ ꯂꯥꯛꯑꯝꯗꯦ, ꯑꯦꯞꯁꯦꯟ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯑꯣꯏꯕꯗ ꯂꯨꯀꯁꯇꯣ
एथिनागी मनाक्ता चंगसलगा हॉस्पिटल चसे केंजी हॉस्पिटल लेना हारमी हॉस्पिटल योरकपदा ngसागी एथिना एबिगेल दो हिपगा लेरमी मदुदा खंगमंगामी एबिगेल से गैस्ट्रिक कैंसर दा थर्ड स्टेज दा लेरी लुकसना हारे एबिगेल मामादो पाखतना केंजी दो कौबनी मतंग दा खंगमंगामी एथिना एबिगेल सिना केंजी का काइनरीबसे अतै करी सोरमदरे मादो कैंसर नाबगी हयें कोना लेमिनरकांदा सिगिबा तारगदी केंजीदो यामना वहाउगनी हाइदना माना काइनाबनी ngana kaina horbo taragadi kenji da khara phagani khanbagini maduga harai kenjiga nanga leimina bado ethina bigal sina ugo matamda mado yamna nungai jetabani nungai taba taraga so ma kasi tawdaba saraga dum leibani madu tabda ethina do yamna nungai jeramde matanu da ethina bigal so makeup tholaga ethina da sorry ethina ai khangude ai mana kenji bu call toraga kogoni habase nakhuni da ayat pa pining dabani wahaning dabani aduga makha tari aina hujik nangoda से आगे हाइबम दि थोते कंडीशन सिचुएशन दि मदुंगिना मदुबो आइना कइगुंबा आइना सिख्रबा मतुंदा केंजीबो फजन येंगसनबियो नायरमी मदु तावदा एथिना दो कपामी अदुगा मपानदना एथिना एबिगेल गी ममादुना केंजी दुदा मचानपी सिगिबो कनबियो मदुदा ममादुना हायरमी डॉक्टर ना आइ चानपी असे याम हराव नुंगाइना थपीबा तारागदी मासे पुंसी खरा साना पुंसी गिनी दुवा नुंगाइतबा तारागदी मासे केदंवै सिनि हाबसे खंगदे मदुना आइगी इचानपी असे हराव नुंगाइना थंबीबा असे नंगना तना दैकना सुंगमोय नंग माबु नुंसिबियो नुंगाइना थंबियो ना हायरमी अदुबो केंजी अनोबो एथिना दुगा नुंसिनारे माबु याम नुंसिजै मदुदगी ममादुना हारकपदो माना यारमदे सोमदा एथिना दो कपगा लेरिंग अदुदा केंजी लामी मदुदा एथिना दुना एथिना एबिगेल दो येंबा ngamdabagi केंजी दुदा खुदकता ब्रेकअप तौरमी मदु हारगा एथिना दो चखिगे तौरमी केंजी दुना मदु दो यादबगी मागी मतुंग इनारमी मदुगा एथिना बो कोलागा मखोनी दो यामना कपामी मपीसु यामना तारमी केंजी दुना एथिना दा नंग आइबु नुंसिदब्राना हंगमी मदुदा एथिना दुना ayam nungsi nangbu yam tasena thamoi singna nungsi madubo hojik matangsta engondagi ethina bikalna maru oyena harami madu mana haiba singdo kenji ethina bu thadongningamde ethina na hari akhoni gi nuksina base kathoaga mai punsi ado kanbangam bataragadi maduna hena phatra na harami madu taawda kenji do yamna kapami ngaramde mana haiba ma yaninga talami maduga kenji na ethina da I love you harami ethina na su kenji da I love you too hana kumai maduda ethina na makhoni gi nuksina base kathokani na khalami ethina na hari akhoni swai nuksina raga leibagi thank you 2 months 3 weeks 3 days 10 hours 57 minutes aiga nuksina leibagi masida mana harise makhoni na horokpodagi nungsinabagi matamduni tha ani ta ahum numir humni pung 10 second yankai taret akhoni na swine loina gi bse ai punsi chupada ai sunga kawroina harami ethina abigail do kannabai damakta makhoni gi nuksinabado sacrifice tawrami masi sinsina makhoni gi last oina unakiba oirami masigi matungda ethina se mamaga magi family sinduga ma abroad chakhre tha khara leraga kenji amadi abigail ethina abigail duga luhungami maduda keli duna lucas da madui matamda ethina anti dusu heart ki disease level tra mana kaidobagi kenji uncle da haidoktrib banona hangami maduda kenetuna khumai ethina duna mage no shibdo sacrifice tawraga aigi imadubo mana kanbi bani lucas tuna hari aisu magi anabado hana di khangde aisu khangba kuitri na hari matanu da keli da kolai maduga hari ethina do heart disease na abado heart attack tawrena madudagi keli duna mayum da chatnaba na kan harami maduda kinetuna lucas da mapana leiba hospital do kari hospital no hangami ma mathanda chalurage adu keli amadi lucas to ethina gi marakta chatnaba harami chalam da juda kenena keli da mapaga ethina duga soidana thingna hangani swairami madu harakuda keli da mambuni nungsirakna changsalaga konsalami maduga makoni da chatki hospital yorokpada kenet ke mapa kenji do soaga kyan ta dana lerami maduda makuta chema chithi ama paraga leramda urami madu paraga yengma matamda khangami mana ahanbada mapada saukhibodo moibu nusibide haidana madudugi damakta mado ethina gi lefamda chatpoirami chatlaga madugi warido madui matando pura thopchan harga close tawkinabani tawthokinaba ai nang amadi nagi namado aina yam nuksijai nakhoni na khwadai heli mado aina kasu khankire kawthokhare nang polokpa matamda aigi life ta aina khwai maru oina khanjaba aina khwai dong sijaba se nang ne harami madu पावदा किनेतो यामना कपामी मगुनिंग सम नुंसिरमी मतांगदा केंजी सो मेकअप थोलई मदुगा मखोनी दो यानारमी नमी खरानी लेरगा केंजी सो नाबा फरागा
ꯃꯆꯥꯅꯨꯄꯥꯗꯨꯅ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯒꯦ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯁꯦ ꯍꯥꯏꯗꯅ ꯃꯈꯣꯏꯅꯤꯗꯣ ꯂꯥꯛꯑꯝꯃꯤ ꯃꯇꯥꯡꯗꯨꯗ ꯀꯦꯂꯤꯗꯨꯅ ꯑꯦꯊꯤꯅꯥꯗ ꯄꯨꯊꯣꯔꯛꯏ ꯃꯈꯣꯏꯅꯤꯗꯣ ꯑꯃꯅ ꯑꯃ ꯎꯅꯕ ꯃꯇꯝꯗ ꯁꯣꯛ ꯆꯠꯂꯝꯃꯤ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗ ꯀꯦꯟꯖꯤꯗꯨꯅ ꯆꯪꯁꯜꯂꯒ ꯍꯥꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯦꯊꯤꯅꯥꯗꯨꯅ ꯑꯍꯥꯟꯕ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯒꯦꯡꯁꯇꯔ ꯀꯧꯕꯗꯣ ꯃꯉꯣꯟꯗ ꯑꯃꯨꯛꯀꯁꯨ ꯒꯦꯡꯁꯇꯔ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯗꯨꯒ ꯃꯈꯣꯏꯅꯤꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯄꯗꯣ ꯈꯪꯍꯧꯗꯦ ꯃꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯦꯊꯤꯅꯥꯅ ꯃꯥꯒꯤ ꯍꯥꯔꯠ ꯗꯤꯖꯤꯁꯇꯣ ꯀꯦꯟꯖꯤꯗ ꯈꯪꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯉꯁꯤꯐꯥꯎ ꯍꯤꯡꯕ ꯉꯝꯃꯤꯕꯁꯦ ꯅꯪꯕꯨ ꯅꯤꯡꯁꯤꯡꯉꯒ ꯍꯤꯡꯕ ꯉꯝꯃꯤꯕꯅꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯉꯒ ꯅꯪꯒꯤ ꯃꯦꯃꯣꯔꯤ ꯅꯪꯒ ꯂꯣꯏꯅꯈꯤꯕ ꯃꯦꯃꯣꯔꯤꯗꯣ ꯃꯗꯨꯅ ꯑꯩꯕꯨ ꯍꯤꯡꯍꯟꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯦꯊꯤꯅꯥꯗꯨꯅ ꯃꯥꯗꯣ ꯇꯨꯝꯅꯤꯡꯉꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯦꯟꯖꯤꯗ ꯉꯥꯊꯔꯒ ꯀꯦꯟꯖꯤꯅꯁꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯃꯥꯗꯣ ꯇꯨꯝꯍꯜꯂꯝꯃꯤ ꯃꯁꯤꯗ ꯑꯦꯊꯤꯅꯥꯁꯦ ꯁꯤꯔꯝꯃꯤ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯔꯒ ꯑꯦꯊꯤꯅꯥꯁꯨ ꯀꯦꯟꯖꯤꯗ ꯉꯥꯊꯔꯒ ꯁꯤꯕꯗꯣ ꯃꯌꯥꯝꯅ ꯎꯕꯗ ꯌꯥꯝꯅ ꯀꯞꯄꯝꯃꯤ ꯃꯄꯤꯁꯨ ꯇꯥꯔꯝꯃꯤ ꯍꯧꯖꯤꯛ ꯈꯔꯅꯤ ꯂꯩꯔꯒ ꯀꯦꯂꯤꯅ ꯇꯨꯝꯃꯤꯉꯩꯗ ꯐꯣꯟ ꯂꯥꯛꯏ ꯃꯗꯨꯗ ꯀꯦꯅꯦꯠꯇꯣ ꯄ꯭ꯂꯦꯟ ꯀ꯭ꯔꯁ ꯇꯧꯈ꯭ꯔꯦꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯗꯣ ꯑꯦꯌꯔꯄꯣꯔꯠꯇ ꯑꯃꯨꯛꯀ ꯂꯥꯛꯑꯝꯃꯤ ꯃꯥꯗꯣ ꯂꯤꯁꯇꯣ ꯑꯃꯨꯛꯀ ꯌꯦꯡꯒꯦ ꯇꯧꯕꯗ ꯃꯤ ꯆꯤꯟꯃꯟꯈꯤꯗꯅ ꯌꯦꯡꯕ ꯐꯪꯗꯕꯒꯤ ꯈꯥ ꯂꯥꯞꯅ ꯂꯥꯎꯔꯒ ꯀꯞꯄꯒ ꯃꯣꯏꯁꯤꯡꯁꯦ ꯑꯩ ꯕꯣꯏꯐ꯭ꯔꯦꯟꯒꯤ ꯃꯔꯝꯗ ꯀꯅꯥꯁꯨ ꯍꯥꯏꯕꯤꯔꯛꯇꯦꯅ ꯀꯞꯄꯒ ꯌꯥꯝꯅ ꯂꯥꯎꯔꯒ ꯀꯞꯄꯝꯃꯤ ꯃꯗꯨꯗ ꯑꯦꯌꯔꯄꯣꯔꯠꯀꯤ ꯑꯣꯐꯤꯁꯥꯔ ꯑꯃ ꯂꯥꯛꯑꯒ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗꯨꯒꯤ ꯃꯃꯤꯡꯗꯣ ꯀꯔꯤ ꯀꯧꯒꯦꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯀꯦꯂꯤꯗꯨꯅ ꯀꯦꯅꯦꯠ ꯗꯦꯂꯣꯁ ꯀꯧꯏꯅ ꯍꯥꯏꯔꯝꯃꯤ ꯑꯣꯐꯤꯁꯥꯔꯗꯨꯅ ꯃꯥꯗꯣ ꯌꯦꯡꯕꯗ ꯀꯃꯥꯏꯅ ꯇꯧꯏꯅ ꯍꯪꯉꯝꯃꯤ ꯀꯦꯂꯤꯗꯨꯅ ꯃꯥꯗꯣ ꯋꯥꯡꯕꯅꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ ꯀꯨꯂꯩ ꯀꯨꯆꯨꯅꯤ ꯗꯥꯟꯁ ꯇꯧꯕꯁꯨ ꯌꯥꯝꯅ ꯍꯩꯕꯅꯤ ꯑꯗꯨꯒ ꯃꯥꯅꯒ ꯍꯥꯏꯐꯦꯠꯀ ꯅꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯃꯌꯥꯝꯗꯣ ꯃꯉꯣꯟꯗ ꯉꯥꯎꯅꯕꯅꯤ ꯅꯪꯕꯨ ꯉꯥꯎꯕ ꯌꯥꯎꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯀꯦꯅꯦꯠꯀꯤ ꯃꯇꯥꯡꯗ ꯊꯥꯒꯠꯂꯒ ꯂꯩꯔꯤꯉꯩꯗꯨꯗ ꯀꯦꯅꯦꯠꯇꯣ ꯆꯪꯉꯛꯏ ꯃꯥ ꯎꯕꯗ ꯃꯥꯅ ꯉꯥꯡꯉꯝꯕꯁꯤꯡꯗꯣ ꯇꯨꯃꯤꯟꯅ ꯂꯦꯞꯈꯤ ꯀꯦꯅꯦꯠꯅ ꯅꯪ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯣ ꯆꯨꯝꯕ꯭ꯔꯣꯅ ꯍꯪꯉꯝꯃꯤ ꯀꯦꯂꯤꯗꯣ ꯏꯀꯥꯏꯔꯝꯃꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯈꯣꯏꯅꯤꯁꯦ ꯕꯣꯏꯐ꯭ꯔꯦꯟꯁꯨ ꯑꯣꯏꯗ꯭ꯔꯤꯕꯅꯤ ꯀꯦꯅꯦꯠꯅ ꯅꯪꯅ ꯉꯥꯡꯉꯤꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯏ ꯃꯁꯤꯗ ꯉꯁꯥꯏ ꯀꯣꯜ ꯇꯧꯔꯛꯄꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯗꯦ ꯀꯦꯟꯖꯤꯗꯨꯅ ꯀꯦꯂꯤꯗꯨꯗ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯕ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗ ꯀꯦꯅꯦꯠꯇꯨꯅ ꯃꯄꯥ ꯀꯦꯟꯖꯤꯗ ꯊꯦꯡꯛ ꯌꯨ ꯗꯦꯠ ꯑꯅ ꯍꯥꯏꯔꯝꯃꯤ ꯀꯦꯅꯦꯠꯇꯨꯅ ꯀꯦꯂꯤꯗ ꯑꯩꯈꯣꯏꯅꯤꯒꯤ ꯒ꯭ꯔꯦꯠ ꯂꯞ ꯁ꯭ꯇꯣꯔꯤꯁꯨ ꯍꯧꯕ ꯌꯥꯒꯗ꯭ꯔꯅ ꯍꯪꯉꯝꯃꯤ ꯃꯗꯨꯒ ꯃꯈꯣꯏꯅꯤꯗꯣ ꯀꯤꯁ ꯇꯧꯔꯝꯃꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯁꯤꯅꯦꯃꯥꯁꯦ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯃ ꯑꯣꯏꯔꯒ ꯃꯁꯤꯗ ꯃꯆꯥꯅꯨꯄꯥ ꯁꯥꯏꯁꯤꯁꯨ ꯀꯦꯟꯖꯤꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤꯗꯨꯅꯤ ꯑꯗꯨꯒ ꯀꯦꯂꯤ ꯁꯥꯏꯁꯤꯁꯨ ꯑꯦꯊꯤꯅꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯣꯏ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯃꯇꯝꯗꯨꯒꯤ ꯃꯗꯨꯗꯨꯅ ꯁꯥꯕꯅꯤ ꯃꯈꯣꯏꯅꯤꯁꯦ ꯁꯤꯅꯦꯃꯥꯁꯦ ꯈꯛꯇ ꯅꯠꯇꯅ ꯑꯁꯦꯡꯕꯒꯤꯁꯨ ꯃꯇꯩ ꯃꯅꯥꯎꯅꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯁꯤꯅꯦꯃꯥꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯀ ꯊꯦꯡꯅꯔꯁꯤ ꯊꯦꯡꯛ ꯌꯨ